ꯅꯦꯠꯁꯦ ꯀꯩꯗꯧꯔꯕ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯂꯥꯝ ꯐꯪꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯛꯄꯤꯔꯝꯕ ꯀꯣꯔꯧ ꯑꯒꯨ ꯏꯇꯩꯃ ꯃꯌꯥꯝ ꯑꯃꯨꯛꯇꯪꯒ ꯂꯥꯛꯄꯤꯌꯣ ꯕꯨꯂꯨ ꯁꯥꯎꯟ ꯌꯥꯔꯕ ꯑꯝꯇꯪ ꯍꯥꯏꯕꯤꯌꯣ ꯑꯩ ꯕꯦꯛ ꯇꯧꯔꯕ ꯑꯃꯨꯛꯀ ꯑꯃꯨꯛ ꯔꯤꯇꯔꯟ ꯇꯧꯔꯛꯏ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨ ꯑꯝꯇꯪꯒ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇ ꯇꯥꯕꯤ ꯅꯨꯡꯁꯤꯔꯕꯗꯤ ꯅꯅꯥꯎ ꯆꯦꯅꯦꯜꯁꯦ ꯑꯃꯨꯛꯇꯪꯒ ꯂꯥꯛꯄꯤꯔꯒ ꯑꯃꯨꯛꯇꯪꯒ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯩ ꯑꯃꯨꯛꯀ ꯑꯃꯨꯛ ꯀꯛꯑꯒ ꯑꯃꯨꯛꯀ ꯕꯦꯛ ꯇꯧꯔꯛꯏꯃꯤ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯒꯨ ꯀꯣꯔꯧ ꯑꯝꯇꯪꯒ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯑꯝꯇꯪꯒ ꯀꯣꯃꯦꯟ ꯑꯝꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯩ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯑꯩ ꯑꯃꯨꯛꯇ ꯆꯪꯉꯦ ꯀꯩꯝ ꯇꯧꯗꯦ ꯅꯦꯠ ꯑꯃꯨꯛꯀ ꯑꯃꯨꯛ ꯅꯦꯠꯃꯨꯛ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯩ ꯑꯃ ꯑꯍꯥꯟꯕꯩꯗꯣ ꯀꯦꯟꯁꯦꯜ ꯇꯧꯔꯒ ꯅꯦꯛꯁ ꯑꯃꯨꯛꯀ ꯑꯃꯨꯛ ꯍꯧꯔꯛꯏꯕꯅꯤ ꯀꯣ ꯀꯥꯃꯒꯣꯜ ꯇꯥꯔꯦ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯒꯨꯕꯨ ꯊꯥꯒꯠꯆꯔꯤ ꯀꯥꯃꯒꯣꯜ ꯇꯥꯔꯦ ꯊꯦꯡꯀ꯭ꯌꯨ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯑꯒꯨ ꯀꯀꯥꯅ 9:30ꯗꯒꯤ ꯑꯦꯜꯕꯤ ꯍꯧꯕꯅꯦ ꯁꯣꯏꯗꯅ 25ꯗꯒꯤ ꯈꯔ ꯌꯥꯔꯛꯄꯗꯨꯅ ꯁꯥꯎꯟ ꯇꯥꯗ꯭ꯔꯦ ꯑꯃ ꯆꯪꯉꯦ ꯌꯥꯗ꯭ꯔꯦ ꯑꯃ ꯆꯪꯉꯦ ꯌꯥꯗ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯑꯝꯇꯪꯒ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯀꯥꯒꯤꯁꯦ ꯑꯝꯇꯪꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯕ꯭ꯔꯗꯔ ꯊꯦꯡꯀ꯭ꯌꯨ ꯀ꯭ꯔꯤꯁꯟ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯀ꯭ꯔꯤꯁꯟ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯇꯥꯔꯦ ꯑꯣꯖꯥ ꯍꯧꯖꯤꯛꯇ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯑꯌꯥ ꯄꯨꯡꯁꯤꯗꯤ ꯑꯗꯨꯅꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯃꯨꯛꯀꯪꯒ ꯍꯟꯅ ꯂꯥꯏꯛ ꯇꯧꯕꯤꯌꯨꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯝꯇꯪꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯀꯣ ꯑꯩ ꯅꯦꯠꯁꯤ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦꯕꯀꯣ ꯏꯅꯥꯎ ꯊꯣꯛꯇꯦ ꯏꯆꯦ ꯊꯣꯛꯑꯦ ꯀꯀꯥ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯑꯒꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯁꯟ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯉꯁꯤ ꯄꯨꯡ ꯀꯌꯥꯗ ꯍꯜꯂꯛꯏ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯂꯞꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯏꯔꯤꯛ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇꯁꯨ ꯂꯥꯛꯄꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯃꯇꯝ ꯈꯔꯅꯤ ꯋꯥꯔꯁꯨ ꯋꯥꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯉꯥꯏꯕꯤꯌꯨ ꯑꯩ ꯋꯥꯏꯐꯥꯏ ꯖꯤꯑꯣ ꯀꯩꯅꯣ ꯋꯥꯏꯐꯥꯏꯒꯤ ꯑꯩ ꯂꯧꯖꯔꯅꯤ ꯁꯣꯏꯗꯅ ꯑꯩ ꯂꯧꯔꯒ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤꯗ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯍꯧꯖꯒꯦ ꯂꯥꯏꯛ ꯇꯧꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯑꯒꯨ ꯊꯦꯡꯀ꯭ꯌꯨ ꯑꯩꯗꯤ ꯉꯥꯉꯨ ꯊꯣꯡꯕ ꯆꯥꯏ ꯉꯥꯃꯨ ꯊꯣꯡꯕ ꯆꯥꯏ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯏ ꯕꯔꯗꯔꯗꯤ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯏ ꯊꯣꯛꯑꯦ ꯀꯀꯥ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯀ꯭ꯔꯤꯁꯟ ꯂꯥꯏꯛ ꯇꯧꯔꯦ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯂꯝꯒꯤꯅꯣ ꯑꯣꯖꯥꯁꯦ ꯁꯨꯔꯕꯂꯥ ꯍꯤꯖꯝ ꯑꯩ ꯅꯍꯥꯟ ꯍꯥꯏꯈꯤꯗꯨꯗꯤ ꯁꯨꯔꯕꯂꯥ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯀꯀꯥ ꯏꯅꯥꯎ ꯊꯣꯛꯑꯦ ꯏꯆꯦ ꯊꯣꯛꯏ ꯍꯥꯏꯕ ꯀꯁꯀ ꯑꯧ ꯑꯗꯨꯅꯤ ꯁꯨꯔꯕꯂꯥ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯑꯩ ꯅꯍꯥꯟꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯁꯨꯔꯕꯂꯥ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯁꯨꯔꯕꯂꯥ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯂꯩ ꯃꯐꯝꯁꯦ ꯅꯦꯠ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯍꯋꯥꯏ ꯍꯧꯖꯤꯛ ꯌꯥꯔꯦ ꯊꯦꯡꯀ꯭ꯌꯨ ꯀꯣꯔꯧ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯣꯔꯧ ꯑꯌꯥꯝꯕ ꯕꯥꯔꯗꯔꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯃꯨꯛꯀ ꯂꯥꯏꯛ ꯇꯧꯕꯤꯌꯨꯀꯣ ꯑꯩ ꯑꯍꯥꯟꯕꯩꯗꯣ ꯌꯥꯈꯤꯗ꯭ꯔꯦ ꯃꯤꯛꯁ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯑꯩ ꯖꯤꯑꯣ ꯋꯥꯏꯐꯥꯏ ꯑꯩ ꯂꯧꯅꯕ ꯑꯣꯔꯗꯔ ꯇꯧꯖꯈ꯭ꯔꯦ ꯀꯣ ꯋꯥꯔꯁꯨ ꯋꯥꯅ ꯍꯨꯝꯅꯤ ꯃꯔꯤꯇꯪ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩ ꯁꯣꯏꯗꯅ ꯋꯥꯏꯐꯥꯏ ꯑꯩ ꯂꯧꯖꯔꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩꯅ ꯂꯧꯒꯗꯕ ꯋꯥꯏꯐꯥꯏꯁꯤꯗꯤ ꯌꯥꯝꯅ ꯃꯒꯨꯟ ꯆꯥꯎꯈ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩꯒꯤ ꯂꯧꯒꯗꯧꯕ ꯖꯤꯑꯣ ꯋꯥꯏꯐꯥꯏꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯇꯝ ꯄꯨꯝꯕꯗ ꯀꯥꯎꯔꯔꯣꯏꯗꯕ ꯑꯗꯨꯝꯕ ꯑꯩꯒꯤ ꯋꯥꯏꯐꯥꯏꯅꯤ ꯀꯣ ꯕ꯭ꯔꯗꯔꯗꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯀ꯭ꯔꯤꯁꯟ ꯑꯩ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯑꯩ ꯄꯨꯡ 3 ꯑꯗꯨꯃꯥꯏꯅ ꯍꯜꯂꯛꯂꯦ ꯊꯦꯡꯉꯤꯅ ꯀꯩꯅꯣ ꯀ꯭ꯔꯤꯁꯟ ꯉꯟꯅ ꯍꯜꯂꯧꯅ ꯗꯗꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯣ ꯃꯥꯏꯒꯣ ꯑꯩꯒꯤ ꯏꯆꯟ ꯅꯨꯡꯁꯤꯔꯕ ꯔꯣꯃꯤꯇꯥ ꯂꯩꯃ ꯂꯥꯏ ꯔꯣꯃꯤꯇꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯅꯪ ꯅꯍꯥꯟꯋꯥꯏꯗꯤ ꯅꯁꯥ ꯍꯥꯏꯐꯦꯠ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯛꯆꯥꯡ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯆꯟ ꯔꯣꯃꯤꯇꯥ ꯊꯦꯡꯉꯕ ꯃꯇꯝꯁꯤꯗ ꯗꯗꯥꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯏꯆꯟꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯟꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯄꯨꯅ ꯊꯧꯖꯥꯟꯕꯨ ꯑꯣꯏꯁꯅꯨ ꯀꯣ ꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯗꯣ ꯂꯥꯛꯇ꯭ꯔꯦꯅꯦ ꯀꯣꯔꯧ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯆꯤꯆꯦꯗꯣ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕꯅꯤ ꯀꯣꯔꯧ ꯅꯨꯡꯁꯤꯕꯅꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯀꯣꯔꯧ ꯏꯆꯦꯗꯣ ꯑꯝꯇꯪ ꯅꯨꯡꯁꯤꯅ ꯀꯧꯕ ꯉꯁꯥꯏꯗꯒꯤ ꯏꯌꯥꯝꯕꯅꯅꯦ ꯕ꯭ꯔꯗꯔꯅ ꯉꯁꯥꯏ ꯑꯍꯥꯟꯕꯗꯒꯤ ꯀꯧꯕꯅꯤ ꯃꯥ ꯂꯥꯛꯇ꯭ꯔꯦ ꯑꯩ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯀꯀꯥꯒꯤ ꯃꯊꯛꯇ ꯃꯥ ꯈꯪꯗꯦ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯅ ꯀꯀꯥ ꯍꯥꯏꯅ ꯀꯧꯔꯒ ꯃꯥꯅ ꯀꯀꯥꯒꯤ ꯆꯦꯅꯦꯜꯁꯤꯒ ꯂꯥꯛꯄꯤꯗꯦ ꯑꯩꯒꯤ ꯏꯆꯟ
ꯔꯕꯤꯇꯥꯗꯣ ꯑꯃꯗꯤꯁꯨ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯂꯥꯛꯇ꯭ꯔꯦ ꯕꯦꯟꯙꯧꯁꯦ ꯀꯅꯥꯅꯣ ꯃꯌꯥꯝꯅ ꯈꯪꯕ ꯅꯟꯗꯤ ꯕ꯭ꯂꯣꯛꯇꯣ ꯀꯣ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯕꯨ ꯌꯥꯝ ꯂꯨ ꯇꯧꯕ ꯏꯇꯩꯃꯗꯨꯅꯅꯦ ꯑꯩꯕꯨ ꯌꯥꯝ ꯇꯧꯔꯛꯑꯦ ꯃꯅꯥꯎ ꯃꯅꯥꯎꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯏꯇꯩꯃꯅꯦ ꯑꯩꯗꯤ ꯏꯇꯩꯃꯗꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤ ꯑꯗꯣ ꯃꯥ ꯀꯩꯗꯧꯔꯨꯕ ꯈꯪꯗꯦ ꯉꯔꯥꯡꯁꯨ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯑꯦ ꯑꯩꯅ ꯀꯧꯗꯦ ꯍꯥꯏꯅ ꯌꯥꯝ ꯋꯥꯔꯧꯈ꯭ꯔꯦ ꯑꯩꯅ ꯕꯦꯟꯙꯧ ꯕꯦꯟꯙꯧ ꯁꯨꯝ ꯀꯧꯋꯦ ꯅꯨꯡꯁꯤꯅꯀꯣ ꯍꯤꯡꯆꯥꯕꯤꯗꯤ ꯀꯅꯥ ꯑꯒꯣ ꯑꯗꯨ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯛꯀꯅꯨ ꯀꯩꯅꯣꯗ ꯍꯪꯉꯨ ꯀꯣꯔꯧꯗ ꯍꯪꯉꯨ ꯀꯣꯔꯧꯗ ꯍꯪꯉꯨ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯪꯒꯣꯜꯅ ꯊꯥꯒꯠꯆꯔꯤꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯃꯨꯛꯀ ꯑꯃꯨꯛ ꯕꯦꯛ ꯇꯧꯔꯒ ꯑꯃꯨꯛꯀ ꯑꯃꯨꯛ ꯃꯌꯥꯝ ꯂꯥꯛꯄꯤꯗꯅ ꯄꯦꯖꯦꯟ ꯑꯣꯏꯕꯤꯔꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯪꯒꯣꯜ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯪꯅ ꯈꯪꯉꯣꯏ ꯇꯣꯛꯑꯣꯏ ꯗꯗꯥ ꯆꯤꯌꯔꯤꯡ ꯅ꯭ꯌꯨ ꯀꯁꯥꯔꯒꯤ ꯔꯣꯃꯤꯇꯥ ꯗꯤꯂꯤꯠ ꯇꯧꯒꯅꯨ ꯁꯨꯝ ꯍꯥꯏꯔꯛꯎ ꯔꯣꯃꯤꯇꯥ ꯁꯨꯝ ꯗꯤꯂꯤꯠ ꯇꯧꯒꯅꯨ ꯁꯨꯝ ꯂꯩꯁꯅꯨ ꯍꯤꯡꯆꯥꯕꯤ ꯃꯨꯕꯥꯡꯗꯨꯔꯣ ꯅꯠꯇꯦ ꯅꯠꯇꯦ ꯀꯩꯅꯣ ꯑꯒꯨ ꯑꯩꯈꯣꯏ ꯀꯣꯔꯧ ꯈꯪꯕꯅꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯌꯨꯝꯕꯨꯗꯨꯅ ꯊꯕꯛꯇꯣ ꯂꯣꯏꯔꯒ ꯆꯠꯂꯣ ꯍꯥꯏꯔꯛꯄ ꯑꯗꯨꯅ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯣꯀꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯀ꯭ꯔꯤꯁꯟ ꯐꯔꯦ ꯊꯦꯡꯉꯦꯀꯣ ꯅꯪ ꯂꯥꯏꯔꯤꯛꯁꯦ ꯃꯇꯝ 12 ꯇꯥꯗꯣ ꯏꯅꯥꯎ ꯌꯥꯝꯅ ꯋꯥꯔꯝꯃꯒꯅꯤ ꯏꯅꯥꯎ ꯄꯣꯊꯥꯔꯣ ꯑꯗꯨꯒ ꯅꯣꯡꯉꯥꯝꯗꯥꯏꯗ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯔꯣꯀꯣ ꯑꯩꯒꯤ ꯏꯅꯥꯎ ꯀꯤꯁꯟ ꯗꯗꯥꯅ ꯏꯅꯥꯎꯕꯨ ꯕꯥꯏ ꯇꯧꯔꯒꯦꯀꯣ ꯅꯪ ꯄꯣꯊꯥꯔ ꯋꯥꯔꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯅꯥꯏꯇꯣꯝ ꯁꯥꯠꯄ ꯃꯇꯝ ꯄꯨꯝꯕꯗ ꯃꯄꯨꯅ ꯊꯧꯖꯥꯟꯕꯨ ꯑꯣꯏꯁꯅꯨꯀꯣ ꯑꯟꯇꯣꯟ ꯁꯖꯤꯟꯅ ꯀꯩ ꯍꯥꯏꯕ ꯑꯟꯇꯣꯟꯅ ꯀꯩ ꯍꯥꯏꯕ ꯅꯤꯄꯥꯗꯤ ꯎꯂꯪꯒꯤ ꯆꯥꯎꯕ ꯉꯥꯏꯇꯕ ꯅꯥꯂꯤ ꯎꯝꯕꯨ ꯍꯥꯏꯕ ꯑꯗꯨꯗꯒꯤꯗꯤ ꯇꯦꯝꯅꯕ ꯀꯣꯔꯣ ꯍꯤꯡꯆꯥꯕꯤ ꯍꯥꯏꯅꯨꯀꯣ ꯅꯨꯡꯇꯤꯒꯤ ꯈꯠꯅꯕ ꯐꯠꯇꯦꯀꯣ ꯍꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯏꯇꯩꯃꯅ ꯊꯦꯝꯕꯤꯕꯒꯤꯗꯃꯛꯇ ꯏꯇꯩꯃꯕꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯌꯨꯝ ꯑꯃ ꯂꯣꯏꯔꯦ ꯁꯥꯕ ꯍꯌꯦꯡꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯀꯤꯁꯟ ꯅꯍꯥꯟ ꯕꯥꯔꯗꯟ ꯍꯥꯏꯈꯤꯕꯗꯣ ꯀꯥꯎꯅꯨꯀꯣ ꯁꯨꯔꯒꯁꯨ ꯀꯃꯥꯏꯅ ꯁꯨꯒꯅꯤ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯅꯍꯥꯟ ꯌꯥꯝꯅ ꯍꯥꯏꯒꯗꯪ ꯀꯥꯎꯅꯨꯀꯣ ꯑꯣꯝꯕꯨꯗ ꯁꯨꯅꯤ ꯍꯥꯏ ꯀꯩ ꯍꯥꯏꯅ ꯈꯪꯗꯦ ꯑꯣꯝꯕꯨꯗ ꯁꯨꯅꯤ ꯍꯥꯏꯌꯦ ꯀꯩꯁꯅꯒ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ ꯕ꯭ꯔꯗꯔ ꯅꯪ ꯋꯥꯔꯣꯏꯗ꯭ꯔꯣ ꯑꯟꯇꯣꯅ ꯊꯦꯡꯀ꯭ꯌꯨ ꯑꯟꯇꯣꯟ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄꯤꯕꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯟꯇꯣꯟꯕꯨ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯍꯥꯟꯕ ꯂꯥꯛꯑꯝꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯄꯥꯏꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯁꯞ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯟꯇꯣꯟꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯤꯁꯟ ꯕꯔꯗꯅꯗꯤ ꯅꯪꯕꯨ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦꯀꯣ ꯏꯅꯥꯎ ꯌꯥꯝ ꯋꯥꯔꯝꯃꯅꯤ ꯄꯨꯡ 6ꯇ ꯍꯜꯂꯛꯏꯗꯣ ꯑꯌꯨꯛꯇꯒꯤ ꯊꯕꯛ ꯁꯨꯕꯅꯤꯅ ꯀꯣ ꯑꯗꯣ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯣ ꯑꯗꯨꯒ ꯆꯠꯂꯣꯀꯣ ꯋꯥꯁ ꯂꯦꯡꯒ꯭ꯋꯦꯖ ꯌꯨ ꯁꯣꯛꯀꯦ ꯕꯔꯗꯔ ꯗꯩꯗꯤ ꯔꯣꯃꯤꯇꯥꯟꯗꯗ ꯏꯁꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯤ ꯆꯠꯇ꯭ꯔꯕꯣ ꯍꯧꯖꯤꯛꯁꯦ ꯔꯣꯃꯤꯇꯥ ꯆꯠꯂꯤ ꯉꯁꯤꯁꯨ ꯗꯗꯥ ꯀꯁꯥꯔ ꯁꯤꯕꯥꯗ ꯀꯩꯅꯣ ꯇꯧꯔꯤ ꯑꯩ ꯀꯩꯅꯣ ꯐꯤꯔꯣꯏ ꯑꯃ ꯆꯠꯂꯨꯏꯀꯣ ꯉꯁꯤꯁꯨ ꯀꯣ ꯃꯁꯤ ꯑꯗꯒꯤꯗꯤ ꯗꯗꯥ ꯏꯁꯩ ꯑꯗꯨꯗꯤ ꯋꯥꯟꯁ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯩꯗꯤ ꯑꯗꯨꯅ ꯋꯥꯟꯁ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯔꯦ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯩ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯃꯦ ꯕꯣꯜꯇꯤ ꯍꯨꯡ ꯕꯔꯗꯗꯤ ꯑꯩꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯥ ꯌꯥꯎꯗꯦ ꯀ꯭ꯔꯤꯁꯟ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦ ꯀꯣ ꯏꯅꯥꯎꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯁꯅꯨ ꯀꯀꯥꯗꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯤꯟꯗꯝꯕꯤꯕꯒꯦ ꯏꯕꯨꯡ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯑꯒꯨ ꯏꯌꯥꯝꯕꯗꯤ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯉꯥ ꯑꯣꯏꯅ ꯀꯣ ꯉꯥ ꯑꯣꯏꯅ ꯆꯤꯟꯗꯝꯖꯔꯦ ꯍꯥꯏ ꯑꯣꯖꯥ ꯊꯥ ꯆꯥꯟꯕꯤ ꯂꯥꯛꯑꯦ ꯁꯅꯥꯕꯤ ꯆꯅꯨ ꯂꯥꯛꯑꯦ ꯆꯅꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄꯒꯤꯗꯃꯛꯇ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯅꯨ ꯂꯥꯛꯑꯕꯅꯤꯅ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯣꯝꯂꯥ ꯑꯣꯀꯥ ꯆꯥꯛ ꯆꯥꯔꯕ ꯕ꯭ꯔꯗꯔ ꯑꯩ ꯆꯥꯔꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯑꯣꯖꯥ ꯆꯥꯔꯦ ꯑꯩ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯆꯥꯛ ꯆꯥꯕ ꯅꯦꯠ ꯌꯥꯝꯃꯟꯗꯗꯅ
ꯑꯩ ꯅꯦꯠ ꯅꯨꯡꯉꯥꯏꯃꯟꯗꯗꯅꯀꯣ ꯐꯅ ꯀꯨꯏꯅ ꯂꯩꯔꯨꯔꯦ ꯍꯤꯗꯥꯛꯄꯅꯤ ꯑꯟꯇꯣꯟ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯅ ꯑꯗꯩꯗꯤ ꯊꯩꯕꯨꯗꯤꯌꯥ ꯍꯥꯏ ꯊꯩꯕꯨꯗꯤꯌꯥ ꯍꯥꯏ ꯀꯩ ꯑꯣ ꯅꯥꯏꯁ ꯑꯣꯍꯣ ꯅꯥꯏꯁ ꯑꯗꯨꯅꯤ ꯆꯥꯟꯕꯤꯗꯤ ꯆꯅꯨ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯆꯅꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯂꯥꯛꯑꯕꯅꯤꯅ ꯊꯦꯡꯉꯦ ꯑꯩ ꯉꯁꯤꯁꯦ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯅꯦꯠꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯦꯠ ꯌꯥꯝꯃꯟꯗꯅ ꯍꯧꯖꯤꯛꯇ ꯄꯨꯡ 12 ꯇꯥꯔꯝꯗꯥꯏꯗ ꯅꯦꯠ ꯌꯥꯔꯤꯕꯅꯤꯀꯣ ꯁꯣꯝꯗ ꯃꯤꯅꯤꯠ 10 ꯃꯤꯅꯤꯠꯒ 51 ꯁꯦꯀꯦꯟꯗ ꯆꯠꯂꯤ ꯑꯗꯣ ꯀꯣꯔꯧ ꯀꯥꯏ ꯆꯠꯈ꯭ꯔꯦ I don't know your language ꯑꯣꯀꯦ ꯑꯗꯩꯗꯤ ꯉꯥ ꯊꯣꯡꯉꯦ ꯑꯣꯖꯥ ꯑꯣ ꯑꯗꯩꯗꯤ ꯂꯦꯝꯂꯩ ꯉꯥ ꯆꯤꯡꯗꯝ ꯂꯦꯝꯂꯩ ꯉꯥ ꯆꯤꯡꯗꯝꯖꯔꯦ ꯍꯥꯏꯌꯨ ꯀꯀꯥ ꯑꯣ ꯍꯣꯏꯅꯦ ꯂꯦꯝꯂꯩ ꯉꯥ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯂꯦꯝꯂꯩ ꯆꯥ ꯍꯥꯏꯕꯅꯤ would I like your channel but I like your channel okay thank you ꯑꯗꯩꯗꯤ ꯍꯣꯏ ꯂꯦꯝꯂꯩ ꯉꯥ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯂꯦꯝꯂꯩ ꯉꯥ ꯍꯥꯏ ꯑꯩꯈꯣꯏꯅ ꯂꯣꯟꯗꯣ ꯌꯥꯝꯅ ꯁꯤꯖꯤꯟꯅ ꯍꯩꯇꯕꯅꯤꯅ ꯑꯗꯨꯅꯅꯤꯀꯣ ꯂꯦꯝꯂꯩ ꯉꯥ ꯍꯥꯏꯕꯅꯤ ड्रिंक अच्छा बधाई थैंक यू ꯑꯒꯨ ꯅꯨꯡꯁꯤꯕ ꯀꯔꯤ ꯍꯥꯏ ꯃꯩꯇꯩꯂꯣꯟꯗ ꯅꯨꯡꯁꯤꯕ ꯏꯁꯩ ꯃꯌꯦꯛ ꯑꯃꯇꯪ ꯍꯥꯏꯔꯛꯑꯣ ꯇꯥꯒꯦ ꯀꯩ ꯍꯥꯏꯕ ꯑꯩ ꯑꯒꯨꯅ ꯀꯩ ꯍꯥꯏꯕ ꯀꯀꯥ ꯑꯩꯈꯣꯏꯁꯨ ꯍꯩꯇꯦ ꯅꯪ ꯍꯩꯕꯅꯤ ꯑꯗꯩꯗꯤ ꯀ꯭ꯔꯤꯁꯅ ꯍꯥꯏꯕ ꯕ꯭ꯔꯗꯔ ꯑꯩ ꯊꯣꯛꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯒꯦ ꯁꯤ ꯂꯥꯏꯞꯇ ꯍꯣꯏ ꯍꯣꯏ ꯀ꯭ꯔꯤꯁꯟ ꯄꯣꯊꯥꯔꯣ ꯋꯥꯔꯝꯗꯨꯅꯤ ꯉꯁꯥꯏꯅ ꯕ꯭ꯔꯗꯔꯅ ꯍꯥꯏꯗꯣ ꯅꯪ ꯄꯣꯊꯥꯔꯣ ꯋꯥꯔꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯆꯠꯀꯗꯧꯅꯤꯅ ꯑꯗꯣ ꯊꯕꯛ ꯆꯠꯂꯁꯨ ꯂꯥꯏꯔꯤꯛꯇꯤ ꯐꯖꯅ ꯇꯧꯀꯣ ꯀ꯭ꯔꯤꯁꯟ ꯀꯣꯔꯧ ꯆꯠꯈ꯭ꯔꯕꯣ ꯀꯣꯔꯧ ꯀꯀꯥ ꯑꯩꯁꯨ ꯍꯩꯕ ꯅꯠꯇꯦ ꯁꯨꯝ ꯕꯕꯥꯗꯩ ꯇꯝꯖꯍꯧꯕꯅꯤ ꯑꯁ ꯅꯦꯠꯁꯦ ꯑꯒꯨ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯍꯟꯗꯛꯀꯤ ꯌꯥꯎꯔꯣ ꯀꯀꯥ ꯁꯣꯏꯗꯅ ꯑꯩ ꯋꯥꯏꯐꯥꯏ ꯀꯅꯦꯛ ꯇꯧꯔꯅꯤꯀꯣ ꯑꯗꯨꯒ ꯅꯦꯠ ꯅꯨꯡꯉꯥꯏꯔꯅꯤ ꯑꯣꯖꯥꯁꯦ ꯀꯩꯕ ꯕꯣꯂꯣꯔꯥꯝꯄꯨꯔ ꯏꯁꯩ ꯁꯛꯄ ꯂꯥꯛꯄꯤꯔꯝꯕ ꯑꯗꯨꯃꯥꯏꯅ ꯃꯥꯜꯂꯦ ꯑꯩ ꯂꯥꯛꯑꯝꯃꯤ ꯆꯅꯨ ꯑꯩ ꯂꯥꯛꯑꯝꯃꯤ ꯕꯔꯃꯔꯥꯝꯄꯨꯔꯗ ꯅꯍꯥꯟ ꯂꯨꯍꯣꯡꯕ ꯂꯥꯛꯑꯝꯃꯤ ꯑꯗꯨꯗꯤ ꯆꯅꯨ ꯂꯥꯛꯄ꯭ꯔꯥ ꯅꯨꯃꯤꯠꯇꯣ ꯑꯣꯖꯥꯁꯦ ꯕꯣꯂꯣꯔꯥꯝꯄꯨꯔ ꯏꯁꯩ ꯁꯛꯄ ꯂꯥꯛꯄꯤꯔꯝꯕ ꯑꯗꯨꯃꯥꯏꯅ ꯃꯥꯜꯂꯦ ꯑꯥꯎ ꯑꯩ ꯅꯍꯥꯟ ꯂꯥꯛꯑꯝꯃꯤ ꯑꯗꯣ ꯅꯪꯁꯨ ꯂꯥꯛꯄ꯭ꯔꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯩ ꯕ꯭ꯔꯗꯔꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ ꯍꯥꯏꯅ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯀꯤꯁꯟꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯣ ꯅꯍꯥꯟꯒꯤ ꯂꯨꯍꯣꯡꯕꯗꯣ ꯆꯅꯨ ꯌꯥꯎꯕ꯭ꯔꯣ ꯇꯥꯡꯒꯣꯟ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯑꯣ ꯉꯥ ꯊꯣꯡ ꯆꯥꯏꯌꯦ ꯕ꯭ꯔꯣ ꯅꯪ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯑꯗꯣ ꯑꯣꯍꯣ ꯆꯞꯇ꯭ꯔ ꯃꯥꯜꯂꯦ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯏ ꯑꯩ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤꯕꯔꯦ ꯑꯣ ꯃꯥꯏ ꯌꯥꯔꯦ ꯊꯦꯡꯀ꯭ꯌꯨ ꯀꯤꯁꯟ ꯄꯣꯊꯥꯔꯣ ꯒꯨꯗ ꯅꯥꯏꯠ ꯀꯤꯁꯟ ꯒꯨꯗ ꯅꯥꯏꯠ ꯑꯣꯖꯥ ꯑꯧ ꯂꯥꯛꯑꯒꯗꯤ ꯀꯔꯤ ꯀꯧꯗꯦ ꯑꯗꯨꯒ ꯆꯅꯣ ꯂꯥꯛꯑꯒ ꯀꯔꯤ ꯀꯧꯗ꯭ꯔꯤꯅꯣ ꯉꯥꯗꯣ ꯍꯥꯎꯕ
haure 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 ka khongjong parba matek amatang ngangbiro ago kaka khongjong parba sakpa hite kaka de nat isai sai sidani ahem hai koro chiche rebit aram tang kau hai bani nang bo ago ikai na taurino ja lo re he chanu do mane ikai re kama to chanu chinen pai ko kamai na ikai ga kamai lai ba chinen de na chanu chinen pai bro hai corona good night brother and my friend okay good night good night good night Krishan good night mayam nungsiba aigi inau Krishan se mayam na bol pibu mapu yamfamda aigi inau se lari kana tammi ma IS exam thabi damakta aigi channel da changbi ba sinau mayam punamangna amutang aigi inau sibu mayam na amtang bol pibu mapu yamfam thongni pibu haidana ai तरफ तक इनाव की दमक मैम खुजुटन हाजरी अगे इनाव क्रिस्टन से मैम बोर आशीष पीबू माकी IS एग्जाम पास माई पापको ओजागी इसेदो जाम नुंगाय ओजा अस इसे नुंगायबदुदी लाम थांग्रो से चनु नंग आई लाग खंगे आई खंगदे चनु तसेंग आई नसकसु उदे नंग चैनल प्रोफाइल को नंग फोटो सु जावदबनिना आई खंगमदे अदो नंगना इसे नुंगाय हायबसि लाम थमसिको अदुगा नंगना खंगना खंगना ई कौरक्तबसि जाम नुंगायतेको चनु चनु चैनल पाइब्रा ngasi ne jam phaba male mayek jam na senge loina uba phange kai de nu ne blu as humang kai si yong je phen tha thana pung mapan makhare lb thaba su ja ja ro ten pung tara ga minute nga jare ba jaraga aduga amta sound ta de na kom bek to ga kom new kom hori mi kaka isai hoi matek amata ngangbiro kaka na sakpa wow jadi iche ipima nungsibi rebita nangbu aina kauriye kauri se tabi radi khonglei thabiro lb sida nanaungna lan taunabagi ngai jun lei jere oi duk ko hai hai dang lan to ngai jere kai ojai achinen pai dine chano hana aiga nang connect leibra su ai haiba ngamje ko kawre ai di channel se sei chapani jamnu su kan tau de chanu karigumba channel phare connect de ramba phone de ramba khangde ko hoji ai gi channel sidane nang like am tong biramo ko comment thamo comment to mo aduga ai soden back to ke chanu chanu se kai haitare le sai machara ta mauram tang haibiro kana haliba kana ka do khan oja ko rom na ai chanu ai sum ko re ai su thenge oja isai do hoya ba thenga so ilak ko na khangade ai sa khangade tang ko rom di ko chanu ai chapna penga da mi chanu am adum hana karam matam da mu khudong cha phangnani ko ni se ado chanu se le sabira mauram tang haira mu chanu chenen pai dine chanu amtang ojagi channel sida nang comment macham thamu ko chanu adu tang ai nong da request tawre adu haidradi lakto mane kaka rebita do mai home leiba male male dem do mi aham bi first like se ma orong ga dai khale ai gi chan rebita da ma matam punamta ai channel ha lai kaka keba naidrem di sinba sagri chingdam jare ai nang lon se hai ngam di ko hau khrabane blu ngarang agu lining thau leimrem bi my dream sai line thau leimrem bi my dream sai hai ba khumun se hai khummaroi nang fajana wai hai ga nang lan to sia du ga ai chandu laktre ai gi chanri bita tumde ai khangi ma kaka gi channel live jengi aduna nana kaka bu tasenga nungsirama ba ko ai gi chanri bita na mai kaka mongol bu nungsirama ba amtang lao ai channel sida rebita kaka na non hari aro chanu thokra ba chanu amtang khumau se nang le sai machara maura amtang haru se chakhanga si ai lai tammi oja wow
थागतचरी अगी इचन चनु चनुना चैनल पायरदी ओजा हायरनु दादा सुम हायरो कका सुकाय देखो नंना ओजा को थागतचरी ओजादी ओजा अफाबो ओइद्रिको अदो चनु क्लास कयानो कोरुन हंगई चनु अमतंग खुंबिरो अदो चनु नंग काउनुको नंगना होजी लाइव लोरगने एलबी लोरगने नंग आइगी ओजाई चैनल दा कमेंट अम थरमु चनु अखोय सपोर्ट तौमिनेसिको चनु चनु ओजाना जाना पेंदे नंगना ओजा उर कौदबसिको अदुम हाना ओजागा आइगी इचन चनुगा अमु करम मतमदा उन गनी फंगनगनी हाइबसु तंबा ngamde को 12 तमे ओजा वाओ फजना तमु चनु लाइक फजन तमु मतिक चाबा मी म ओइनबा को हजिकांगी मतौ तंगनो लाइक इंथिने तमु मतम चना कॉलेज तमु मतम चना लाइक तमु लाइक फजन तमगा हाय मतिक चामी ओरकतमी ओजाना मंगोल आशीष पीरी आइगी चनु सिबे चनु को अदो नंग होय कमेंट थरमगनी को ओजागी चैनल दा चनु करम्बा कॉलेज दा हंगई कोरोना चनु आइगी कोरौ से इनाउनी याम नुसिबे इनाउनी को माना हंगे नंग करम्बा कॉलेज दा तमगेना अमतंग खुमौ चनु अदुगा नंग कमेंट थरमु को कामंगोल खोमलेम तुंखुन तानखिरोइद्रो वाओ ओ तोलें तुंखुन तालगनी इबुंग इबेमा अगु मतम खतंग ngaikige ओ रेबिता जामना थोरौने हाय अगी चनरिबिता कइदोबो खंगदेने फजरे देहे बुलु कोरो न खग फजने हायरोबा फजरे हे बुलु अगी चनरिबिता से माक आई कका मंगोंदा नुसिद्रा मारे आई जामना थमोजे पेलो जौरी ngasi ai mayam na hariko aigi chanri bitana ichinaw mayam nungsiramagasу nungsiramdagasu nungsidi mana ai laiba ichinaw mayam pura loina welcome tauri kariguma mana tam kakamango mu nungsiramaba soida ngasi numite lakani agu nang chep toroba ai aigi chanu nahan unne yaye bamrampuda ai khangnaraktre ne ai chanu se ojamango review afami ojage oke matam pumra afami oyu ichan chanuna hay matik cha mi oraga ojada khangalu oja soidana ichan bu na lakani ojana mangol pi sini maramu lairik phajan tamu ko channel supayu channel paiba sidi jamna phai haibadi kaina media ni ko youtube channel haibasi walna sakhangabani ngasi channel asida isagi haiba haitaba performance ama mayam da miyang tamangam bese chanu jamna chawruba kanu ni ko masigi kanu siam chawri aduna channel pa sulep kanu ko matabda mangol oyo adu nang kakage ojagi channel da video ma da yengaga nang comment tharamu ko oja soitana support toroke che puraba hainade dakoro aigidi babasu nekitre o chanu ojage su bale kitre chanu mamale riba isnaw kayano aigi chanu gi chep toroba haidi lai khuyum lai hainai ai wow yam phajaba loni maitai londa yam nusi wahini aigi nusirba chanu baba leitaba kya kuire isinaw kayano nipi kayano nipa kayano mama leibra kamai haini khara takpiro o hai korona tamgon kwa matab ama chage kai kwado opirake sengadale pirake pirake mida hairagana khomlem tungkhun tanba haibana chumi tunun tuhun tang haibani iwongi bimang agu ichan agu nang mamadi lay dada amasu lay ja o nipinga nipango tara chanu dadan nipan ahala nang ahala chanu
ibungi biyama agu tulen tung khuntan matam wali ahing tanglo thengma pungjana ani taba matamde tulema tung khuntan siku ibungi biyama agu ocha dadana ahalne oh hayum sidaba agu corona oke fare dadadi like tamibra chanu nang karma college sunai de tamibra nataga silchare tamibra chanu antang hairo silchare tamibra sunai de tamibra antang hairo chanu dada like tamibra chanu gi chahi kya sure chahi 12 13 wan surabra thabak tori oja wow good thagachari dadadi kai thabak tori no CRP ra army ra police la natagana school gi ojara chanu hayum sidaba haire agunamo chaba phangdrasu kwa senga do chengaga saijege wow 시갈래래 고로 물로 와 체질라고 그랬어 18 years ni oja o lairik phajan tamuko chanu dadana thabak toidu mana nangsu tongna bako ado bhapna sagatpa kwa chage khalira blue ai aigi chan chanu 18 years sure aji 12 tammi ado aigi chan kachar college wow kachar college ta wodi dada soide unani nongmadi dada di don isi am chale ko dedi thapina aigi chanuna bamrampu dagina kachar college ta lakpache जायफरे तारिबा मिसु जायफरे हारिबा मिसु जायफरे इपुंगी बेमा अगु तोलेम तुम खुनतान खिगनु अहिंग तांगलो थेंगलप पुंसिंग अहुमनी ताबद तोलेम तुम खुनतान सिको aisu kachar college student ni ne chanu 112 kari ra no yam se chan chanuna kanu dagi rampu dagi laga kachar college ta lai tamba thagachari matam le mai papu oyu ado chanugi dada do army ra police la kai thabak tauri ID pabirekte oh my god longanbi sorry longanbi sorry comment pa base jaura roy khanbane jamungi kaiba ngasai dei jingge adu kaka aise tabada pida ngamdre jamna phajai wow thank you longanbi thank you akhoi longanbi kai lamgino adagadi kolam lambi kai khungino ai sukasa college ne ID pabirte pare langanbi warau nuko aigi dada amasu pungjai oja kanano chanu nang dada amakatani haidudina kangon jam hau khre kwa thank you koro jadre yamba chanu se aigi liprai piraktre aduna iyambana oina hangbiro o chanu kono na haribane masu kasa college tame ado nang 112 kari da hangeba chanu jadre yamba wanglin pungja khara da dang leiradi thaba mamai
ꯋꯥꯏꯔꯛꯀꯅꯤ ꯋꯥꯎ ꯑꯩꯒꯤ ꯂꯝꯉꯥꯟꯕꯤ ꯀꯩ ꯂꯝꯒꯤꯅꯣ ꯂꯝꯉꯥꯟꯕꯤ ꯑꯗꯣ ꯂꯝꯉꯥꯟꯕꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄꯒꯤꯗꯃꯛꯇ ꯂꯝꯉꯥꯟꯕꯤ ꯂꯥꯛꯑꯕꯅꯤ ꯂꯥꯏꯛ ꯑꯃ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯑꯩꯒ ꯀꯅꯦꯛ ꯂꯩꯇ꯭ꯔꯕꯗꯤ ꯀꯅꯦꯛ ꯇꯧꯕꯤꯔꯝꯃꯨ ꯁꯞ ꯇꯧꯃꯤꯟꯅꯁꯤ ꯅꯪ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯥ ꯂꯝꯉꯥꯟꯕꯤ ꯂꯝꯉꯥꯟꯕꯤ ꯆꯦꯅꯦꯜ ꯄꯥꯏꯔꯗꯤ ꯀꯅꯦꯛ ꯇꯧꯕꯤꯔꯝꯃꯨꯀꯣ ꯀꯀꯥꯒꯤ ꯃꯆꯥꯅꯤꯄꯥꯅꯤ ꯑꯣꯖꯥ ꯑꯣꯍꯣ ꯑꯣ ꯀꯔꯤ ꯃꯤꯡ ꯀꯧꯔꯤ ꯆꯅꯣ ꯅꯣꯏ ꯀꯀꯥꯒꯤ ꯃꯆꯥꯅꯤꯄꯥ ꯄꯨꯡꯖꯦꯕꯗꯣ ꯀꯔꯤ ꯃꯤꯡ ꯀꯧꯔꯤ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯑꯣ ꯋꯥꯎ ꯊꯧꯕꯥꯜꯗꯒꯤꯅꯤ ꯑꯣ ꯃꯥꯏ ꯒꯣꯗ ꯂꯝꯉꯥꯟꯕꯤ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯂꯝꯉꯥꯟꯕꯤꯅ ꯊꯦꯡꯉꯕ ꯃꯇꯝꯁꯤꯗ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯄꯥꯛ ꯏꯃꯥ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯀꯣ ꯊꯧꯕꯥꯜꯗꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯩ ꯂꯝꯉꯥꯟꯕꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯍꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯂꯝꯉꯥꯟꯕꯤ ꯆꯦꯅꯦꯜꯗꯨꯗ ꯌꯥꯏꯐꯔꯦ ꯑꯩ ꯊꯣꯛꯑꯒꯦ ꯏꯌꯥꯝꯕ ꯀꯩꯗꯧꯔꯦ ꯀꯣꯔꯣ ꯉꯍꯥꯛ ꯉꯥꯏꯈꯣꯅ ꯁꯣꯔꯤ ꯁꯣꯔꯤ ꯑꯍꯤꯡ ꯃꯃꯩ ꯋꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯣ 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 ꯍꯣꯏ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯃꯩꯇꯩꯂꯣꯟꯁꯨ ꯑꯔꯊ ꯈꯪꯗꯕꯅꯤꯅ ꯀꯀꯥꯅ ꯁꯨꯝ ꯄꯥꯔꯦ ꯑꯣꯏꯔꯝꯃꯅꯤ ꯆꯨꯝꯃꯝꯃꯅꯤ ꯑꯗꯣ ꯆꯅꯨ ꯅꯪ ꯍꯟꯗꯛ ꯇꯨꯌꯦꯜ ꯀꯥꯔꯤꯗ ꯍꯪꯉꯤꯕ ꯀꯁꯥꯔ ꯀꯣꯂꯦꯖꯇ ꯀꯣꯔꯧꯅꯅꯦ ꯑꯝꯇꯪ ꯈꯨꯝꯕꯤꯔꯛꯎ ꯃꯥꯁꯨ ꯀꯁꯥꯔ ꯀꯣꯂꯦꯖꯇ ꯇꯝꯅꯩꯌꯦ ꯑꯗꯨ ꯅꯣꯏ ꯀꯀꯥꯒꯤ ꯃꯆꯥ ꯄꯨꯡꯖꯦꯕꯗ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯆꯅꯨ ꯂꯝꯉꯥꯟꯕꯤ ꯑꯗꯣ ꯑꯩꯅ ꯍꯥꯏ ꯇꯥꯕ꯭ꯔꯥ ꯂꯝꯉꯥꯟꯕꯤ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯄꯥꯏꯔꯗꯤ ꯀꯅꯦꯛ ꯇꯧꯃꯤꯟꯅꯁꯤꯀꯣ ꯀꯩꯗꯧꯅꯤ ꯏꯆꯦ ꯔꯦꯕꯤꯇꯥꯁꯨ ꯂꯥꯛꯇ꯭ꯔꯦ ꯍꯣꯏꯑꯕ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯣ ꯑꯩ ꯏꯆꯟ ꯔꯦꯕꯤꯇꯥꯁꯦ ꯃꯥ ꯉꯁꯥꯏꯗꯩ ꯀꯧꯔꯤꯁꯦ ꯃꯥ ꯂꯩꯔꯤꯅꯤꯀꯣ ꯃꯥ ꯂꯥꯛꯇꯦ ꯃꯥ ꯂꯩꯔꯤꯅꯤ ꯀꯩꯕ ꯁꯁ ꯀꯧꯔꯤ ꯌꯨꯝꯗꯅ ꯖꯣꯇꯤ ꯀꯧꯔꯤ ꯉꯥꯏꯈꯣꯅꯦ ꯖꯣꯇꯤ 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 ꯖꯣꯇꯤꯁꯤ ꯃꯤ ꯄꯥꯕꯗꯨꯔꯥ ꯃꯤ ꯄꯥꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯄꯨꯡꯖꯩꯕ꯭ꯔꯥ ꯄꯥꯏꯗꯦꯗ ꯀꯀꯥ ꯒꯤꯕꯨꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯖꯈ꯭ꯔꯕꯅꯤ ꯋꯥꯎ ꯂꯝꯉꯥꯟꯕꯤ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯂꯝꯉꯥꯟꯕꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯂꯝꯉꯥꯟꯕꯤ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯖꯣꯇꯤ ꯈꯪꯉꯤꯅ ꯖꯣꯇꯤ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯡꯖꯦꯕꯅꯤ ꯃꯥꯒꯤ ꯖꯣꯇꯤꯒꯤ ꯃꯣꯏ ꯕꯕꯥꯅ ꯃꯣꯏꯕꯨꯡ ꯈꯣꯡꯕꯅꯤ ꯆꯅꯨ ꯆꯨꯝꯕ꯭ꯔꯥ ꯆꯅꯨ ꯑꯣ ꯇꯥꯡꯒꯣꯟ ꯑꯩ ꯎꯏꯕꯗ ꯃꯣꯕꯥꯏꯜꯒ ꯃꯈꯥꯗ ꯇꯥꯔꯦ ꯑꯣ ꯑꯗꯨꯏꯗꯤ ꯄꯣꯊꯥꯔꯣ ꯕ꯭ꯂꯨ ꯋꯥꯔꯝꯅꯤ ꯁꯟꯗꯥ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯄꯗ ꯋꯥꯔꯝꯅꯤ ꯌꯥꯏꯐꯔꯦ ꯉꯥꯛꯇꯅꯤ ꯍꯥꯏ ꯂꯝꯉꯥꯟꯕꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯗꯧꯔꯤ ꯂꯝꯉꯥꯟꯕꯤ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯕ꯭ꯂꯨ ꯄꯣꯊꯥꯔꯣ ꯌꯥꯔꯦ ꯅꯪ ꯋꯥꯔꯝꯅꯤ ꯄꯣꯊꯥꯔꯣ ꯕ꯭ꯂꯨ ꯍꯌꯨꯝ ꯁꯤꯗꯕ ꯑꯩ ꯁꯤꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯨꯀꯤ ꯂꯝꯄꯥꯛ ꯑꯃ ꯁꯤꯔꯣ ꯆꯨꯝꯃꯤ ꯍꯌꯨꯝ ꯁꯤꯗꯕ ꯑꯩ ꯁꯤꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯨꯀꯤ ꯈꯨꯝꯄꯥꯛ ꯑꯃ ꯁꯤꯔꯣ ꯀꯨꯀꯤ ꯈꯨꯝꯄꯥꯛ ꯅꯠꯇꯦꯅ ꯄꯨꯔꯥ ꯇꯨꯝꯅ ꯇꯠꯂꯣ ꯍꯥꯏꯃꯤ ꯁꯥꯂꯥ ꯀꯩꯗꯧꯔꯦ ꯑꯒꯨ ꯍꯥꯏ ꯈꯣꯏꯔꯧꯅ
ꯁꯥꯂꯥ ꯑꯗꯨꯅꯤ ꯑꯒꯨ ꯈꯪꯗꯦꯗ ꯀꯣꯔꯣ ꯅꯨꯡꯗꯣꯜ ꯂꯥꯛꯑꯦ ꯇꯥꯡꯒꯣꯜ ꯑꯩꯒꯤ ꯀꯔꯤ ꯕ꯭ꯂꯣꯛꯇꯣ ꯍꯥꯎꯔꯝꯒꯅꯤ ꯑꯩ ꯐꯖꯅ ꯌꯦꯡꯒꯦ ꯍꯌꯦꯡ ꯏꯃꯣꯖꯤ ꯃꯆꯥ ꯊꯥꯕꯁꯦ ꯐꯥꯔꯁ ꯇꯥꯏꯝ ꯀꯩ ꯍꯥꯏ ꯑꯣ ꯑꯩꯗꯤ ꯈꯪꯗꯦꯕꯣ ꯀꯣꯔꯧ ꯑꯒꯨ ꯃꯪꯒꯣꯜꯗꯨ ꯍꯥꯞꯀꯅꯨ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯨꯡꯖꯣꯜꯗꯣ ꯍꯥꯞꯀꯅꯨ ꯀꯩꯅꯣꯝ ꯇꯧꯋꯦ ꯀꯣꯔꯧꯅ ꯑꯣꯖꯥ ꯇꯣ ꯁꯤꯒꯨꯝꯕ ꯏꯃꯣꯖꯤꯁꯤꯗꯤ ꯌꯥꯏ ꯁꯤꯗꯤ ꯌꯥꯏ ꯑꯣꯀꯦ ꯑꯆꯧꯕꯁꯦ ꯑꯣ ꯄꯨꯡ ꯌꯩꯕ ꯑꯅꯤꯃꯛ ꯑꯩꯒꯤ ꯗꯗꯥꯅꯤ ꯑꯣꯖꯥ ꯑꯣ ꯑꯗꯨ ꯖꯣꯇꯤ ꯈꯪꯉꯤ ꯑꯩ ꯌꯥꯝ ꯐꯖꯅ ꯃꯁꯛ ꯈꯪꯕꯅꯤ ꯑꯩꯈꯣꯏ ꯌꯩꯃꯤꯟꯅꯩ ꯁꯛꯃꯤꯟꯅꯩ ꯃꯆꯤꯟ ꯏꯅꯥꯎ ꯌꯥꯝ ꯐꯕꯅꯤ ꯌꯥꯔꯗꯤ ꯍꯥꯍꯥꯍꯥ ꯀꯣꯔꯧ ꯌꯥꯔꯗꯤ ꯍꯥꯍꯥ ꯖꯥꯏꯗ ꯀꯣꯔꯧ ꯅꯣꯡꯗꯣꯜ ꯑꯗꯨ ꯆꯦ ꯁꯅꯥꯕꯤ ꯃꯅꯤꯄꯨꯔꯒꯤꯔꯣ ꯑꯁꯥꯝꯒꯤꯔꯣ ꯅꯨꯡꯗꯣꯟꯗꯨ ꯍꯥꯞꯀꯅꯨ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯍꯥꯏ ꯏ ꯃꯥꯔꯦ ꯅꯣꯡꯗꯣꯜ ꯀꯧꯕꯗ ꯆꯦ ꯁꯅꯥꯕꯤꯁꯦ ꯀꯁꯥꯔꯒꯤꯅꯤ ꯀꯩꯅꯣ ꯑꯒꯨ ꯀꯁꯥꯔꯒꯤꯅꯤ ꯍꯣꯏ ꯍꯣꯏ ꯁꯣꯔꯤ ꯌꯥꯏ ꯑꯁꯥꯝꯒꯤꯅꯦ ꯀꯁꯥꯔ ꯑꯁꯥꯝꯒꯤꯅꯤ ꯑꯩ ꯏꯆꯟ ꯆꯅꯨꯁꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯀꯣꯂꯦꯖ ꯀꯥꯔꯤꯀꯣ ꯑꯒꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯏꯆꯟꯅꯤ ꯑꯩ ꯆꯅꯨꯗꯤ ꯀꯁꯥꯔ ꯀꯣꯂꯦꯖꯇ ꯇꯝꯃꯕꯅꯤꯅ ꯗꯥꯃꯨꯒꯣꯅ ꯑꯣꯖꯥ ꯃꯪꯒꯣꯟꯅ ꯂꯥꯛꯄꯗ ꯁꯨꯝ ꯎꯅꯅꯤꯀꯣ ꯁꯨꯝ ꯀꯧꯔꯛꯎ ꯀꯣ ꯀꯣꯂꯦꯖꯇ ꯂꯥꯛꯄ ꯎꯔꯁꯨ ꯀꯧꯔꯛꯎꯀꯣ ꯊꯥ ꯍꯥꯏꯁꯦ ꯊꯧꯅꯥꯎꯖꯝ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯑꯒꯨꯅ ꯍꯪꯉꯛꯏꯕ ꯆꯨꯝꯕ꯭ꯔꯥ ꯆꯅꯨ ꯊꯥ ꯍꯥꯏꯁꯦ ꯊꯧꯅꯥꯎꯖꯝ ꯍꯥꯏꯔ ꯆꯅꯨ ꯑꯩꯈꯣꯏꯒꯤꯁꯨ ꯃꯤꯕꯨꯡ ꯈꯣꯡꯕ ꯑꯃ ꯂꯩ ꯈꯪꯕ꯭ꯔꯣ ꯈꯪꯉꯤ ꯏꯇꯩꯃ ꯈꯪꯉꯤ ꯁꯅꯥꯕꯤꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯖꯤꯅꯤꯌꯣꯔꯥ ꯈꯪꯗ꯭ꯔꯦ ꯆꯅꯨ ꯀꯣꯔꯧꯅ ꯍꯥꯏꯔꯤꯕ ꯅꯪꯁꯦ ꯀꯩꯅꯣꯒꯤ ꯁꯅꯥꯕꯤꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯖꯤꯅꯤꯌꯣꯔꯒꯤ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯡꯒꯣꯟ ꯑꯩ ꯆꯦꯞꯄꯒꯦ ꯄꯣꯊꯥꯒ ꯁꯪꯗꯣꯛꯆꯔꯒꯦ ꯍꯥꯏ ꯑꯣ ꯄꯣꯊꯥꯔꯣ ꯄꯩꯊꯣꯛꯑꯒ ꯁꯟꯗꯣꯛꯑꯦ ꯄꯣꯊꯥꯔꯣ ꯒꯨꯗ ꯅꯥꯏꯠ ꯀꯩꯅꯣ ꯕ꯭ꯂꯣ ꯑꯩ ꯌꯥꯝ ꯈꯪꯗꯦ ꯑꯣꯖꯥ ꯑꯩꯗꯨ ꯌꯥꯝ ꯈꯪꯗꯦ ꯑꯣꯖꯥ ꯎꯔꯦꯗꯅ ꯑꯩ ꯁꯛꯁꯦ ꯎꯔꯗꯤ ꯆꯅꯣꯝ ꯇꯥꯊꯩꯃ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗꯁꯨ ꯌꯦꯡꯉꯣ ꯑꯩ ꯐꯦꯁꯕꯨꯛꯇꯁꯨꯅꯦ ꯃꯣꯡꯒꯣꯜ ꯁꯤꯡ ꯍꯥꯏꯅ ꯁꯔꯁ ꯇꯧꯔꯣ ꯆꯅꯨ ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯣꯖꯥ ꯎꯔꯁꯨ ꯁꯨꯝ ꯀꯧꯔꯛꯎ ꯀꯣ ꯑꯗꯨꯝ ꯏꯆꯤꯜ ꯏꯅꯥꯎ ꯁꯛ ꯈꯪꯅꯁꯤ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯒ ꯅꯣꯏꯒꯤ ꯗꯗꯥ ꯖꯣꯇꯤꯗꯣ ꯅꯪ ꯃꯉꯣꯟꯗ ꯁꯨꯝ ꯍꯪꯉꯨ ꯑꯣꯖꯥꯒꯤ ꯋꯥꯔꯤꯗ ꯑꯣꯖꯥꯗ ꯌꯥꯝ ꯃꯥ ꯂꯨ ꯇꯤꯟꯅꯕꯅꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯂꯨ ꯇꯧꯔꯦ ꯃꯥ ꯀꯨꯏꯗ꯭ꯔꯤꯃꯤꯀꯣ ꯁꯇꯂꯥꯗꯩ ꯅꯨꯄꯤ ꯑꯃ ꯊꯤꯔꯝꯃꯤꯀꯣ ꯊꯥꯁꯦ ꯊꯧꯅꯥꯎꯖꯝ ꯑꯣꯏꯗꯣꯏꯔꯣ ꯆꯦ ꯁꯅꯥꯕꯤ ꯍꯥꯏ ꯆꯅꯨ ꯅꯪꯅ ꯊꯥ ꯁꯅꯥꯕꯤ ꯆꯅꯨ ꯍꯥꯏꯁꯦ ꯊꯥꯁꯦ ꯊꯧꯅꯥꯎꯖꯝ ꯑꯣꯏꯗꯣꯏꯔꯥ ꯍꯪꯉꯛꯏꯕ ꯑꯒꯨꯅ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯅꯪꯒꯤ ꯊꯥ ꯅꯞꯄꯤꯁꯦ
ꯀꯔꯤ ꯁꯥꯒꯩꯅꯣ ꯍꯪꯉꯛꯑꯦ ꯑꯩꯈꯣꯏ ꯇꯩꯅꯕ ꯑꯩꯈꯣꯏꯒꯤꯁꯨ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯑꯃ ꯂꯩ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯑꯩ ꯌꯥꯝ ꯐꯕꯅꯤ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯑꯩ ꯃꯕꯨꯡ ꯈꯣꯡ ꯌꯥꯝ ꯍꯩꯕꯅꯤ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯨꯏ ꯑꯗꯨꯅꯅꯤ ꯌꯥꯏ ꯑꯣ ꯑꯗꯨꯗꯤ ꯊꯥꯏꯂꯦꯟꯗ ꯂꯩꯔꯨꯏꯔꯥ ꯌꯦꯛ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯤꯅꯦ ꯑꯣ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯒꯨ ꯊꯥꯅ ꯄꯤꯁꯦ ꯃꯥ ꯁꯥꯒꯩ ꯅꯠꯇꯦ ꯃꯥ ꯃꯄꯥꯟꯗ ꯂꯩꯔꯨꯕ ꯊꯥꯏꯂꯦꯟꯗ ꯂꯩꯔꯨꯕ ꯑꯗꯨꯅꯅꯤ ꯃꯥꯅ ꯇꯤ ꯑꯦꯁ ꯅꯄꯤꯁꯦ ꯆꯨꯝꯃꯤ ꯍꯥꯏꯔꯦꯀꯣ ꯊꯧꯅꯥꯎꯖꯝ ꯑꯣꯏꯔꯗꯤ ꯂꯨꯋꯥꯡ ꯑꯣꯏꯅꯤ ꯌꯦꯛꯇꯣ ꯆꯨꯝꯃꯝꯒꯅꯤ ꯑꯩꯒꯤ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯑꯒꯨ ꯌꯥꯝ ꯈꯪꯕꯅꯤ ꯃꯩꯇꯩꯒꯤꯀꯣ ꯃꯩꯇꯩꯒꯤ ꯖꯦꯛ ꯁꯂꯥꯏ ꯌꯥꯝ ꯈꯪꯕꯅꯤ ꯃꯍꯨꯔꯗ ꯂꯩꯔꯨꯌꯦ ꯑꯣ ꯑꯣ ꯃꯍꯨꯔꯗ ꯑꯗꯨ ꯅꯪ ꯗꯗꯥꯒ ꯆꯠꯂꯝꯒꯅꯤ ꯑꯗꯨꯗꯤ ꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯣꯏꯕꯨꯡ ꯈꯣꯡ ꯃꯊꯧ ꯇꯥꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯂꯩ ꯑꯩꯈꯣꯏ ꯈꯨꯟꯗꯁꯨ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯂꯩꯀꯣ ꯂꯝꯉꯥꯟꯕꯤ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯂꯝ ꯉꯥꯟꯕꯤ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯃꯥ ꯆꯠꯂꯦ ꯍꯥꯏꯔꯝꯗ꯭ꯔꯦꯀꯣ ꯃꯥ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯂꯝꯉꯥꯟꯕꯤ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯃꯍꯨꯔꯗ ꯂꯩꯔꯨ ꯌꯥꯏ ꯑꯣ ꯅꯣꯏ ꯗꯗꯥꯒ ꯆꯠꯂꯝꯒꯗꯧ ꯃꯥꯜꯂꯤ ꯑꯩ ꯆꯅꯨꯁꯦ ꯌꯥꯝ ꯐꯩ ꯆꯅꯨꯁꯦ ꯀꯥ ꯂꯥꯏꯅꯤꯡꯊꯧꯒ ꯂꯩꯃꯔꯦꯟꯒꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯑꯒꯨ ꯅꯪ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯑꯁꯦꯡꯕꯩꯅꯤ ꯀꯀꯥ ꯈꯪꯗꯦ ꯂꯦꯃꯦꯟꯒ ꯂꯥꯏꯅꯤꯡꯊꯧꯒꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯂꯩꯃꯔꯦꯟ ꯂꯥꯏꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎꯔ ꯃꯃꯥ ꯃꯄꯥꯔ ꯑꯩ ꯈꯪꯗ꯭ꯔꯦꯕꯣ ꯑꯒꯨ ꯑꯝꯇꯪ ꯃꯌꯥꯝꯗ ꯇꯥꯛꯄꯤꯔꯣ ꯀꯥ ꯈꯪꯉꯗꯤ ꯍꯥꯏꯔꯛꯑꯣꯀꯣ ꯈꯪꯗꯦ ꯑꯒꯣ ꯑꯁꯦꯡꯕꯅꯦ ꯀꯀꯥ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯈꯪꯗꯦ ꯈꯪꯉꯗꯤ ꯀꯩꯗꯧꯕꯩ ꯍꯥꯏꯔꯣꯏꯗꯣꯏꯅꯣꯅꯦ ꯑꯒꯨ ꯅꯪ ꯑꯝꯇ ꯍꯥꯏꯔꯣ ꯅꯪꯗꯤ ꯄꯄꯥ ꯃꯅꯥꯛꯇ ꯂꯩꯕꯅꯤꯅ ꯄꯄꯥ ꯈꯪꯉꯝꯒꯅꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯁ ꯀꯀꯥ ꯈꯪꯉꯝꯅꯤ ꯈꯪꯗꯦ ꯑꯒꯨ ꯀꯀꯥ ꯈꯪꯗꯦ ꯑꯁꯦꯡꯕ ꯀꯀꯥ ꯈꯪꯗꯦ ꯀꯀꯥ ꯈꯪꯉ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯅꯣ ꯏꯆꯟꯅ ꯍꯪꯉꯒꯕꯣ ꯈꯪꯗꯦ ꯑꯒꯨ ꯀꯀꯥ ꯈꯪꯗꯦ ꯑꯆꯨꯝꯕꯅꯤ ꯀꯀꯥ ꯈꯪꯉꯗꯤ ꯀꯩꯗꯧꯕꯩ ꯍꯥꯏꯔꯣꯏꯗꯣꯏꯅꯣ ꯑꯒꯨ ꯀꯀꯥ ꯈꯪꯗꯦ ꯑꯆꯨꯝꯕꯩꯅꯤ ꯀꯀꯥ ꯈꯪꯗꯦ ꯂꯥꯏꯅꯤꯡꯊꯧꯁꯤꯅ ꯂꯩꯃꯔꯦꯟꯒꯤ ꯃꯆꯥ ꯑꯗꯨꯗꯤ ꯂꯥꯏꯅꯤꯡꯊꯧꯅ ꯂꯩꯃꯔꯦꯟꯗ ꯏꯃꯥ ꯊꯣꯛꯂꯦ ꯑꯗꯨꯗꯤ ꯃꯃꯥ ꯃꯆꯥꯅꯤ ꯂꯥꯏꯅꯤꯡꯊꯧꯒ ꯂꯩꯃꯔꯦꯟꯒꯁꯦ ꯑꯣ ꯀꯀꯥ ꯈꯪꯉꯦ ꯚꯥꯞ ꯇꯥꯔꯦ ꯂꯥꯏꯅꯤꯡꯊꯧꯁꯤꯅ ꯂꯩꯃꯔꯦꯟꯒꯤ ꯃꯆꯥ ꯑꯗꯨꯗꯤ ꯂꯥꯏꯅꯤꯡꯊꯧꯅ ꯂꯩꯃꯔꯦꯟꯗ ꯏꯃꯥ ꯊꯣꯛꯂꯦ ꯑꯗꯨꯗꯤ ꯃꯃꯥ ꯃꯆꯥꯅꯤ ꯂꯥꯏꯅꯤꯡꯊꯧꯒ ꯂꯩꯃꯔꯦꯟꯒꯁꯦ ꯋꯥꯎ ꯆꯨꯝꯃꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩ ꯏꯆꯟ ꯑꯒꯨꯕꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯏꯆꯟ ꯑꯒꯨꯁꯦ ꯀꯣ ꯍꯧꯖꯤꯛꯇ ꯀ꯭ꯂꯥꯁ 8 9 ꯀꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯩꯇꯩꯒꯤ ꯂꯥꯏꯔꯣꯟꯒꯤ ꯃꯇꯥꯡꯗ ꯃꯩꯇꯩꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯊꯣꯟ ꯃꯩꯇꯩꯒꯤ ꯂꯥꯏꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯈꯪꯕꯅꯤꯀꯣ ꯃꯥꯏ ꯕꯕꯥꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯈꯪ ꯑꯍꯩ ꯀꯩꯅꯣꯅꯤꯀꯣ ꯀꯩꯅꯣꯅꯦ ꯅꯪ ꯁꯥꯟꯅꯕ ꯌꯥꯎꯗꯕ ꯁꯣꯝꯗ ꯑꯩꯕꯣ ꯍꯌꯦꯡꯗꯤ ꯙꯨꯟ ꯌꯩꯔꯒ ꯍꯧꯗꯣꯛꯅꯅꯤ ꯍꯌꯦꯡ ꯏꯁꯩ ꯂꯩꯇꯦ
hayeng isay ite madun ikhang ahai nate akhang ai nate kaka ipado manipuri langjarpagi kangbai wani hoi hoi mani papana khangbaduna ichanju khangimni adu mathau tai chanuna oja ai tummage mama se thabak chali oja oh mama kai thabak tauri chanu amtang hairamu aduga bai oirasi chanu nungsibani amtang hairoje oja da mama kai thabak tauri chanu amtang hairo oja da nungsibani do hairamaga bai oirasi ko dudi chanuna college la yam thapi ne ko dudi udhabon de yang kamu gari phari ra mama hospital da wow karma hospital de no chanu amtang hairamu Silchar medical college tara chanu as mit sidi kaidore agu tumningabo mama hospital da mama hospital le karamba no no chanu tang haira muse duga pothara si chanu chanu like to hre ko chanu Silchar medical college tara nataga civil hospital dara nataga udhabon hospital dara amtang haira mo uiriba o Borkhala hospital da oh dudi mama se Borkhala hospital tadi government employee ni adu di mama se nurse la nataga karino medical gi supervisor la nataga nurse oribra chanu amtang hairo se alo chanuna jabu nung siradi karigumba college ta unarasu lambi de kau ko aidi nang na saksu ude nangi profile su nang na sakto leitabani ojahan su khangba ngamdre ko chanu as uire kaka tummage chanu warani asa oire o phai kaide mamana asa ore dadana thabak taure chanu aninga letre dudi chanuna college patan tam tare ko baba letre su kaimta nungaita ba khalunu mama leiri dada leiramnina nangi like to matikan tammo ko ada agu uiramnina agu potharo ko na ektraga hayeng ko koro nimiki sandhagi jachangba matamda ahing tanglo ge matam pungjada isinao mu unachiko ibung ibema agu good night oja hoi thank you tamo duna unarsu oja kaura kadami ko kaugodra chanu hairo good night bye bye chanu good night torme aro chanu good night potharo aro oja uri kauni ko chanu dumnang hairamo kauni oja thank you ai chanu matam lebata lairasu haidana matik chami ma oibo oirasanu ko ojana bol pire matik chanai tamo potharo good night chanu hayeng su naik trati ojage chinane lau ko good night chanu good night okay ja welcome chanu good night mem kana muibung khongba batun to godu egona haidau ai muibung khongba pige afawba manipurdagi tamma lakpa ma muibung khongba phawmle kukunda
ꯎꯁꯦ ꯃꯌꯥꯝ ꯊꯣꯛꯅꯈ꯭ꯔꯦ ꯀꯣꯔꯧ ꯂꯩꯔꯤꯕ ꯈꯪꯗꯦ ꯋꯥꯎ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯂꯥꯛꯑꯦ ꯑꯩꯈꯣꯏꯗꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯃꯔꯥꯡ ꯀꯥꯏꯔꯦ ꯀꯀꯥ ꯀꯔꯤ ꯋꯥꯅꯣ ꯔꯦꯕꯤꯇꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯀꯥꯗ ꯍꯦꯛꯇ ꯍꯥꯏ ꯀꯀꯥꯅ ꯉꯁꯤ ꯁꯥꯏꯅ ꯑꯩ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯂꯥꯛꯇꯦ ꯂꯥꯛꯇꯦ ꯉꯁꯥꯏꯗꯩ ꯍꯥꯏꯔꯕꯅꯤ ꯑꯩꯅ ꯀꯀꯥꯅ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯈ꯭ꯔꯕ ꯃꯇꯝ ꯄꯨꯝꯕꯗ ꯀꯀꯥꯒꯤ ꯂꯥꯏꯐꯇ ꯐꯥꯔꯁ ꯄ꯭ꯔꯦꯖꯦꯟ ꯑꯣꯏꯁꯦ ꯀꯅꯥꯅꯣ ꯅꯪꯅꯤ ꯀꯀꯥꯅ ꯉꯁꯤꯖꯧꯕꯗ ꯅꯪꯉꯣꯟꯗ ꯍꯨꯂꯥꯟꯈꯤꯕ꯭ꯔꯥ ꯀꯀꯥꯅ ꯅꯪꯉꯣꯟꯗ ꯂꯥꯛꯀꯅꯣ ꯍꯥꯏꯈꯤꯕ꯭ꯔꯥ ꯀꯀꯥꯅ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯈꯤꯕ꯭ꯔꯥ ꯃꯇꯝꯗꯨꯗ ꯀꯀꯥ ꯅꯪꯕꯨꯇ ꯍꯪꯉꯤꯕꯅꯤ ꯉꯁꯥꯏꯗꯩ ꯃꯌꯥꯝꯅ ꯀꯣꯔꯧꯅ ꯀꯌꯥ ꯍꯟꯅ ꯀꯧꯖꯔꯝꯃꯤ ꯏꯆꯦ ꯏꯆꯦ ꯍꯥꯏꯅ ꯀꯧꯖꯔꯝꯃꯤ ꯑꯗꯨ ꯅꯪ ꯂꯥꯛꯇꯦ ꯑꯉꯥꯡꯗꯨꯅ ꯑꯩ ꯏꯆꯦ ꯔꯦꯕꯤꯇꯥ ꯂꯥꯛꯇꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯣ ꯑꯉꯥꯡꯗꯣ ꯆꯠꯈ꯭ꯔꯦ ꯆꯤꯆꯦ ꯔꯦꯕꯤꯇꯥ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯃꯥꯁꯨ ꯍꯜꯂꯒꯦ ꯍꯥꯏꯌꯦ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯆꯤꯆꯦ ꯋꯥꯔꯧꯔ ꯃꯥꯜꯂꯦ ꯍꯥꯏꯔꯛꯏ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤ ꯀꯩꯅꯣ ꯔꯦꯕꯤꯇꯥ ꯀꯀꯥꯅ ꯉꯁꯤꯐꯥꯎ ꯅꯉꯣꯟꯗ ꯍꯨꯂꯥꯟꯈꯤꯕ꯭ꯔꯥ ꯉꯁꯥꯏꯗ ꯅꯪ ꯑꯩ ꯍꯥꯏꯔꯤ ꯃꯌꯥꯝꯗ ꯉꯁꯤ ꯑꯩ ꯔꯦꯕꯤꯠ ꯍꯥꯏꯁꯦ ꯑꯩ ꯔꯦꯕꯤꯇꯥ ꯏꯆꯟ ꯔꯦꯕꯤꯇꯥ ꯌꯦꯡꯅ ꯂꯩꯔꯤ ꯍꯥꯏꯕꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯟꯗꯂꯤꯒꯤ ꯀꯩꯕ ꯂꯨꯍꯣꯡꯕꯒꯤ ꯃꯟꯗꯂꯤꯒꯤ ꯂꯩꯔꯗꯤ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯅꯤ ꯀꯅꯥ ꯅꯪ ꯃꯟꯗꯣꯂꯤꯒꯤ ꯄꯨꯛ ꯅꯠꯇꯦ ꯃꯟꯗꯣꯂꯤꯒꯤ ꯅꯪ ꯀꯩꯅꯣ ꯄꯨꯕ꯭ꯔꯣ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯁꯦ ꯀꯀꯥꯅ ꯉꯁꯤꯐꯥꯎ ꯅꯉꯣꯟꯗ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯈ꯭ꯔꯕ ꯑꯝꯇ ꯍꯥꯏꯌꯨ ꯇꯥꯒꯦ ꯂꯥꯏ ꯄꯨꯝꯅꯃꯛ ꯂꯣꯏ ꯅꯨꯡꯁꯤꯔꯒꯁꯨ ꯅꯪꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯑꯩꯅ ꯂꯨꯅ ꯇꯧꯔꯤꯅꯦꯕ ꯑꯗꯨ ꯅꯪꯅ ꯉꯁꯥꯏ ꯁꯨꯡꯍꯥꯟ ꯂꯥꯛꯄꯤꯗꯦ ꯀꯣꯔꯧꯗꯨꯅ ꯀꯌꯥꯇ ꯀꯧꯖꯔꯝꯃꯤ ꯃꯗꯨꯗꯤ ꯕ꯭ꯂꯨ ꯏꯁꯀꯥꯔꯠ ꯑꯥꯔꯠ ꯒ꯭ꯔꯨꯞꯅꯁꯨ ꯑꯣꯔꯦꯕꯤꯇꯥ ꯑꯣꯔꯦꯕꯤꯇꯥ ꯍꯥꯏꯅ ꯀꯧꯖꯔꯝꯃꯤ ꯅꯪ ꯂꯥꯛꯄꯤꯗ꯭ꯔꯦ ꯃꯣꯏ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯟꯈ꯭ꯔꯦ ꯈꯪꯉꯕꯅꯦ ꯀꯩꯕ ꯃꯤꯇꯧꯗꯣ ꯆꯠꯈ꯭ꯔꯕꯅꯤꯅ ꯂꯥꯛꯄꯅꯦ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣꯔꯤꯕꯗ ꯅꯪ ꯅꯨꯡꯁꯤꯗ ꯑꯉꯥꯡꯗꯨꯅ ꯉꯁꯥꯏꯗꯒꯤ ꯏꯆꯦ ꯔꯦꯕꯤꯇꯥ ꯏꯆꯦ ꯔꯦꯕꯤꯇꯥ ꯀꯧꯖꯔꯝꯃꯤ ꯕꯨꯂꯨꯅꯁꯨ ꯑꯣ ꯔꯦꯕꯤꯇꯥ ꯔꯦꯕꯤꯇꯥ ꯍꯥꯏꯅ ꯀꯧꯖꯔꯝꯃꯤ ꯑꯉꯥꯡꯗꯨꯅ ꯏꯆꯦ ꯔꯦꯕꯤꯇꯥ ꯂꯥꯛꯇꯦ ꯏꯆꯦ ꯔꯦꯕꯤꯇꯥ ꯍꯥꯏꯖꯔꯝꯃꯤꯅꯤ ꯂꯥꯛꯑꯝꯃꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯁꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯤ ꯁꯨꯅꯗꯅ ꯑꯗꯣ ꯀꯀꯥꯅ ꯉꯁꯤꯐꯥꯎꯗꯅ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯈꯤꯕꯁꯨ ꯅꯠꯇꯦ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯅ ꯏꯆꯟꯇꯅꯤ ꯀꯀꯥꯅ ꯁꯣꯜꯂꯤꯕ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕꯅꯤ ꯐꯥꯔꯁ ꯍꯧꯕꯗꯒꯤ ꯑꯩ ꯏꯆꯟ ꯔꯦꯕꯤꯇꯥ ꯂꯥꯛꯇꯦ ꯂꯥꯛꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯀꯥ ꯅꯨꯡꯁꯤꯕꯅꯤꯅꯀꯣ ꯂꯥꯛꯄꯤꯔꯦ ꯀꯀꯥꯅ ꯊꯥꯒꯠꯂꯤ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥꯕꯨ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯏ ꯔꯦꯕꯤꯇꯥ ꯃꯤꯇꯧꯗꯣ ꯆꯠꯈ꯭ꯔꯕꯅꯤꯅ ꯂꯥꯛꯄꯅꯦ ꯅꯪꯅ ꯍꯧꯖꯤꯛꯇꯣ ꯍꯥꯏꯔꯁꯨ ꯃꯥ ꯂꯥꯛꯑꯔꯣꯏꯕ ꯃꯥ ꯊꯣꯛꯈ꯭ꯔꯦꯕ ꯃꯤꯇꯧꯗꯣ ꯆꯠꯈ꯭ꯔꯦꯗꯅ ꯀꯣꯔꯧꯗꯣ ꯃꯤ ꯀꯌꯥ ꯀꯨꯏꯅ ꯉꯥꯏꯖꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯏꯆꯦ ꯔꯦꯕꯤꯇꯥ ꯏꯆꯦ ꯔꯦꯕꯤꯇꯥ ꯍꯥꯏꯅ ꯀꯧꯖꯔꯝꯃꯤ ꯅꯪ ꯂꯥꯛꯇꯦ ꯃꯤ ꯆꯠꯈ꯭ꯔꯦ ꯅꯠꯇꯦ ꯃꯣꯏꯕꯨꯡ ꯈꯣꯡꯕꯗꯣ ꯍꯥꯏꯕꯅꯤ ꯀꯀꯥ ꯑꯣ ꯑꯣ ꯑꯩꯈꯣꯏꯗꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯃꯔꯥꯡ ꯀꯥꯏꯔꯦ ꯍꯥꯏ ꯀꯀꯥ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯑꯣ 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 ꯑꯠꯆꯥ ꯑꯠꯆꯥ ꯑꯩꯗꯤ ꯉꯁꯥꯏ ꯀꯣꯔꯧꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯦ ꯈꯜꯂꯒ ꯃꯕꯨꯡ ꯈꯣꯡ ꯃꯊꯧ ꯇꯥꯗꯦ ꯑꯁ ꯑꯩꯈꯣꯏ ꯃꯕꯨꯡ ꯈꯣꯡꯕꯁꯤꯗꯤ ꯑꯐꯥꯎꯕꯅꯦ ꯔꯦꯕꯤꯇꯥ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯇꯝꯅ ꯆꯍꯤ ꯑꯅꯤ ꯑꯍꯨꯝ ꯇꯝꯃꯨꯛ ꯂꯥꯛꯑꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯥꯒꯣꯇꯣꯂꯥꯗ ꯑꯃꯨꯛ ꯆꯠꯇꯅ ꯇꯝꯃꯨꯔꯦ ꯈꯪꯕ ꯃꯔꯩ ꯖꯥꯖꯤꯕꯨꯟꯗ ꯑꯃꯨꯛ ꯆꯠꯅ ꯇꯝꯃꯨꯔꯦ ꯃꯔꯩ ꯀꯁꯥꯔ ꯑꯣꯜ ꯀꯁꯥꯔꯒꯤ ꯃꯕꯨꯡ ꯈꯣꯡ ꯄꯨꯂꯞ ꯇꯝꯃꯨꯔꯒ ꯍꯧꯖꯤꯛ ꯅꯪ ꯐꯥꯔꯁ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯈꯣꯡꯉꯛꯄꯗ ꯅꯪ ꯃꯟꯗꯤꯔꯒ ꯊꯛ ꯊꯛ ꯅꯤꯛꯏꯝꯅꯤ ꯀꯩꯅꯣ ꯅꯣꯏ ꯇ꯭ꯔꯦꯟ ꯃꯣꯏꯅꯥꯕꯨꯟ ꯇ꯭ꯔꯦꯟ ꯂꯥꯛꯄꯗ ꯊꯛ ꯊꯛ ꯅꯤꯛꯇ꯭ꯔꯅꯦ ꯃꯥꯜꯒꯥꯔꯤ ꯂꯥꯛꯄꯗ ꯑꯗꯨꯃꯥꯏꯅ ꯊꯛ ꯊꯛ ꯅꯤꯛꯏ ꯃꯥꯅ ꯈꯣꯡꯁꯦ
ꯍꯥꯏꯅ ꯈꯣꯡꯉꯛꯄꯗꯅꯦ ꯑꯦꯁ ꯅꯪ ꯊꯛ 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 ꯅꯦꯝꯃꯤꯒꯣ ꯃꯔꯨꯝ ꯈꯣꯡ ꯐꯥꯎꯕ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯗꯨꯅꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯀꯣꯔꯧꯅ ꯁꯥꯏꯗꯒꯤ ꯏꯆꯦ ꯔꯦꯕꯤꯇꯥ ꯆꯤꯆꯦ ꯔꯦꯕꯤꯇꯥ ꯆꯤꯆꯦ ꯔꯦꯕꯤꯇꯥ ꯍꯥꯏꯅ ꯀꯧꯖꯔꯝꯃꯤ ꯊꯣꯛꯈ꯭ꯔꯦꯗꯣ ꯑꯩ ꯉꯁꯥꯏ ꯃꯌꯥꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤ ꯅꯨꯃꯤꯠꯇ ꯑꯩ ꯔꯦꯕꯤꯇꯥ ꯂꯥꯛꯇ꯭ꯔꯕ ꯈꯪꯉꯅꯤ ꯑꯩꯅ ꯍꯥꯏꯔꯤꯝꯃꯤ ꯑꯗꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯔꯦꯕꯤꯇꯥ ꯉꯁꯤ ꯅꯪ ꯊꯣꯛꯑꯝꯗꯥꯏꯗ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯔꯤꯀꯣ ꯔꯦꯕꯤꯇꯥ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯍꯤꯡꯆꯥꯕꯤꯒ ꯍꯥꯏꯗꯣ ꯀꯨꯀꯤ ꯑꯣꯏꯅ ꯑꯩꯁꯦ ꯈꯟꯕ꯭ꯔꯥ ꯑꯩꯁꯦ ꯁꯨꯝ ꯐꯥꯒꯤ ꯇꯧꯖꯔꯤꯃꯤꯗ ꯅꯪ ꯃꯥꯗꯤ ꯀꯧꯕꯗꯣ ꯇꯥꯃꯟꯗꯕꯒꯤꯗꯤ ꯏꯆꯦ ꯔꯦꯕꯤꯇꯥ ꯍꯤꯡꯆꯥꯕꯤꯗꯣ ꯍꯥꯏꯔꯛꯏꯕ ꯉꯔꯥꯡ ꯈꯟꯅꯩꯗꯤ ꯉꯔꯥꯡ ꯌꯦꯠꯅꯩꯗꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩꯗꯨ ꯑꯗꯨꯒ ꯍꯥꯏꯔꯤꯃꯤꯗ ꯀꯔꯤꯝ ꯈꯜꯂꯨꯅꯨꯗ ꯑꯉꯥꯡꯅꯤꯅ ꯀꯣꯂꯦꯖ ꯇꯝꯕ ꯑꯉꯥꯡꯅ ꯀꯔꯤꯝ ꯈꯪꯄꯣꯟꯇꯦ ꯚꯥꯞ ꯇꯥꯄꯣꯟꯇꯦ ꯍꯟꯗꯛꯇ ꯍꯥꯏ ꯁꯦꯀꯦꯟꯗꯔꯤ ꯀꯥꯔꯤꯃꯤ ꯀꯁꯥꯔ ꯀꯣꯂꯦꯖꯇꯅꯦ ꯅꯧꯅ ꯇꯝꯕ ꯑꯉꯥꯡꯅꯤꯅꯀꯣ ꯑꯉꯥꯡ ꯍꯥꯏꯗꯤ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯤꯗꯅꯀꯣ ꯍꯥꯏꯅꯤ ꯍꯥꯏꯔ ꯈꯪꯄꯣꯟꯇꯦ ꯑꯗꯨꯝ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅ ꯁꯨꯝ ꯉꯥꯡꯉꯤꯅꯤ ꯑꯩꯈꯣꯏ ꯅꯣꯏꯅꯕꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯏꯌꯦꯅꯀꯣ ꯑꯗꯣ ꯀꯣꯔꯧꯗꯨꯗꯤ ꯑꯉꯥꯡꯅꯦꯕ ꯃꯤ ꯍꯟꯗꯛꯇ ꯀꯣꯂꯦꯖ ꯀꯥꯔꯤꯕ ꯃꯥ ꯊꯣꯛꯂꯒ ꯆꯪꯒꯦ ꯍꯥꯏꯅ ꯈꯟꯕꯅꯦ ꯑꯣ ꯃꯥ ꯊꯣꯛꯂꯒ ꯆꯪꯖꯒꯦ ꯈꯟꯕꯅꯦ ꯑꯣ ꯏꯁ ꯀꯔꯤꯒꯤ ꯃꯥ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯗꯣ ꯃꯥ ꯉꯁꯥꯏꯗꯒꯤ ꯀꯧꯖꯔꯤꯃꯤꯗꯣ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯝꯃꯤ ꯃꯥ ꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯇꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨ ꯃꯤꯌꯥꯎ ꯃꯤꯅꯨ ꯃꯆꯥ ꯅꯪ ꯑꯍꯥꯟꯕꯗ ꯇꯧꯈ꯭ꯔꯦ ꯀꯀꯥ ꯍꯥꯏꯗꯣ ꯑꯍꯥꯟꯕꯩꯗꯣ ꯌꯥꯈꯤꯗ꯭ꯔꯦ ꯔꯦꯕꯤꯇꯥ ꯑꯍꯥꯟꯕꯩꯗꯣ ꯁꯥꯎꯟ ꯇꯥꯗꯦ ꯍꯥꯏꯌꯦ ꯃꯤ ꯄꯨꯝꯅꯃꯛꯅꯅꯦ ꯑꯩ ꯉꯥꯡꯉꯤꯁꯦ ꯄꯀꯣꯔꯥ ꯊꯣꯡꯕ ꯆꯥꯏ ꯀꯀꯥ ꯑꯣ ꯍꯥꯎꯕꯅꯦ ꯑꯗꯨꯁꯨ ꯄꯀꯣꯔꯥ ꯊꯣꯡꯕꯁꯨ ꯍꯥꯎꯕꯅꯦ ꯕꯥꯃꯣꯟ ꯊꯣꯡꯕꯗꯤ ꯃꯥꯟꯅꯔꯝꯃꯣꯏ ꯕꯥꯃꯣꯟ ꯊꯣꯡꯁꯤꯅ ꯃꯅꯝ ꯑꯗꯨꯝ ꯅꯝꯕꯅꯦꯕ ꯄꯀꯧꯔꯥ ꯊꯣꯡꯕꯁꯦ ꯃꯣꯏ ꯏꯟꯁꯥꯡ ꯊꯣꯡꯕꯁꯦ ꯑꯉꯥꯡꯅ ꯍꯦꯟꯕꯅꯤ ꯀꯀꯥꯏ ꯍꯣꯏꯑꯕ ꯑꯉꯥꯡ ꯑꯣꯏꯁꯨꯅꯦ ꯍꯟꯗꯛꯇ ꯀꯣꯂꯦꯖ ꯀꯥꯔꯤꯃꯤꯅꯀꯣ ꯑꯗꯨꯝ ꯄꯦꯡ ꯄꯦꯡꯗꯣ ꯉꯥꯡꯉꯤꯗꯨꯅꯤꯅ ꯑꯗꯨ ꯃꯥꯁꯨ ꯏꯆꯦꯅ ꯅꯨꯡꯁꯤꯅꯁꯨ ꯃꯥꯁꯨ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯤꯅꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕ ꯅꯨꯡꯉꯥꯏꯗꯅꯀꯣ ꯁꯨꯝ ꯃꯇꯝ ꯂꯦꯜꯂꯤꯃꯦꯕꯅꯦ ꯑꯉꯥꯡꯅ ꯍꯦꯟꯕꯅꯤ ꯀꯀꯥ ꯑꯗꯣ ꯅꯪꯒꯤ ꯀꯩ ꯆꯨꯝꯊꯥꯡ ꯈꯥꯟꯕꯗꯣ ꯐꯤꯗꯣ ꯁꯥ ꯂꯣꯏꯔꯕꯣ ꯔꯕꯤꯇꯥ ꯅꯪꯒꯤ ꯐꯤꯗꯣ ꯁꯥꯕ ꯂꯣꯏꯔꯕꯣ ꯅꯪ ꯆꯨꯡꯊꯥꯡ ꯈꯥꯟꯕꯗꯣ ꯁꯥꯕ ꯂꯣꯏꯕ ꯐꯤꯗꯣ ꯕ꯭ꯂꯨ ꯂꯥꯛꯑꯝꯃꯦ ꯔꯦꯕꯤꯇꯥꯒ ꯀ꯭ꯋꯥ ꯆꯥꯅꯤꯡꯉꯦ ꯀ꯭ꯋꯥ ꯆꯥꯅꯤꯡꯉꯦꯅ ꯑꯩ ꯀ꯭ꯋꯥ ꯁꯨꯅꯨꯀꯣꯛꯀ ꯂꯣꯏ ꯃꯉꯣꯟ ꯎꯍꯟꯗꯕꯤ ꯁꯨꯅꯨꯀꯣꯛꯀꯁꯦ ꯑꯁꯤꯅ ꯀ꯭ꯋꯥ
Kaka Surar Hayak Pro, Lakadro Kaka. Oja Horibabu Surar Hayak Rebita Muduragi, Bishotan Sakani Habinebaneko, Kakadi Hayak Tamina Laroida, Adubu Kandi Kalebane, Gorchando, Nungaite, Nungshie, Itaki Hani, Oregasu, I go to Oja, Toria Beneco. Sakete Kalidu Ikaida. Ani subadasu ahamada aina tawbani thank you debida thagachari kakana adunida oja haribabu do ma pudi lai khidre gor chanda do jam nungsi je yabako ado chatke de khanba aduga poto kata ikari mine ko kakasu hai taba isai khara khara sakpanina isai hairang aba lai ra kana khan gadi mi ba se manade na ko mi bagi pukje lai sidi Gorchanda di jam thamoi phaba mi thamoi tingba thum chapa mi ni adubu ai khandi khale bane nuaite Gorchanda do tang chatsira ne adu ikai sirana sum khana lere su sagi ka tara mi na mu kari khan gi da gana ko aina thongbadi bhamona heloi mon tana thong khadi hai ri hai ne du de Anang Pido could they shallow the Bible, mean hung with Tada Mingra and Han hung kumdi. Junang Camero Sabalorabo. Adoni da Oja Hariba would Sunungite, Gorchanda Sunungite, Gorchanda do Jati Channing Maneva Hangbako, Ado Ikai, Siran Sum later. Lue Amata later. Adora Nana. Kakage ama pini haido adura nana kakanu sirise kamanu sirim da hayu tageba nang sabalo di na hawai aigi ama pini na hai ain thamu hai nang pini hai mi adan lo he amata leitre ado nang adura ai nu sise si bai ma to bro ngi nu aite gor chanda do ko ai khandi khale ba chatsira chalo siran khanba ma khu nam somani na ko hangbo chaningba ado mo lana khan gidana sagi kakasu hai taba kabu isai sarpanina isai hai na lai hai na khan gidra mi na mana khandra su ato mi na khan gidra ni ikai na ne ai khanjana le kuire khale kana su hai dida nangna hairak paduga sum hai bani nang handi phi do le ai ge mat kaka gi pi ne haraga nang amba le tra do adora ai nu kamai nu si dum da hai ta ge nang na phi ma le tre loi rai che kamai na nu si no nang chumthang kham do pa ma du ga aina hang bi wa inda lo ge na magana te pasana lo gu du mi kai no aina hangi sidi nang khumde nang ama tongana chung khumai do aina hai pa ko aina hangi do nang pa khum pirak pura aina sari hangai sidang pakhum pirak pura hayu tage kwa budi haude leira chaye khoi jum pandi da kwa ga hobudi hori ko dum cha ma chani sum pale kaka wakhal lo chumtho kari wakhal chumtho aina kari wakhal lana hai ke nangonda hai rone kaka nangona kari wakhal lana hai ke amta hai ta ge se wakhal lo chumtho wa kaka na kari akai hai ke nangona chumtho hai do amta hai ta ge aina hairami chumthang khanbado aige maloge nang pi ni hai thangani hai aro han su hangi nang khumde ngang su hangi khumde ngasi hangu kan da loi khare amata leitre ai dudi ado nang jari ba to aina hangi ji khumde ma hangami che Gorchandagi lambar leitro hai Gorchan lambar leita mare gonda hai amu tobra nai kaw no save to hodre Gorchan lambar do ama keno ma dai apaba isi sakdo kaka kona sabra pirakani nachanna
ꯈꯪꯉꯦ ꯈꯪꯉꯦ ꯑꯩ ꯂꯧꯖꯔꯔꯣꯏ ꯀꯀꯥ ꯋꯥꯈꯜꯗꯣ ꯆꯨꯝꯊꯣꯛꯎ ꯍꯥꯏꯗꯣ ꯑꯩ ꯀꯔꯤ ꯀꯥꯏꯔꯒꯦ ꯑꯝꯇ ꯍꯥꯏꯔꯨ ꯇꯥꯒꯦꯁꯦ ꯑꯩꯗꯤ ꯊꯃꯣꯏ ꯇꯤꯡꯅ ꯂꯧꯒꯦ ꯑꯗꯨ ꯐꯤ ꯇꯥꯡꯉꯦ ꯍꯥꯏꯕꯅ ꯑꯩ ꯄꯩꯁꯥ ꯄꯤꯒꯗꯧꯅꯦꯕ ꯏꯆꯟꯅ ꯁꯥꯕꯗꯣ ꯄꯥꯝꯖꯕꯗꯣ ꯑꯗꯨ ꯅꯪꯅ ꯍꯧꯖꯤꯛꯇ ꯅꯍꯥꯟꯗꯒꯤ ꯍꯪꯕꯕꯨ ꯉꯁꯤ ꯍꯥꯏꯌꯦꯕ ꯅꯪꯅ ꯂꯣꯏꯈ꯭ꯔꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯅ ꯀꯀꯥ ꯀꯃꯥꯏꯅ ꯅꯨꯡꯁꯤꯕ ꯍꯥꯏꯔ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯍꯪꯉꯤꯕ ꯅꯪꯅ ꯄꯤꯅꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯌꯦꯅ ꯄꯤꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯂꯣꯏꯇ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯗꯣꯏꯅꯤꯅꯦ ꯍꯪꯉꯤꯁꯦ ꯒꯣꯔꯆꯟꯗꯒꯤ ꯅꯝꯕꯔꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯟꯅꯅꯦ ꯃꯥꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯄꯒꯤ ꯂꯩꯔꯝꯕꯅꯦ ꯑꯩꯅ ꯀꯥꯎꯅ ꯁꯦꯞ ꯇꯧꯍꯧꯗꯕ ꯑꯗꯩ ꯑꯃꯁꯨ ꯏꯁꯩ ꯁꯛꯄ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯕꯦꯜ ꯀꯩꯆꯩꯕ ꯑꯄꯥꯕ ꯑꯃꯈꯛ ꯃꯃꯤꯡꯗꯣ ꯀꯩꯅꯣꯝ ꯀꯧꯕꯅꯤ ꯀꯦꯖꯤꯗ ꯀꯌꯥ ꯄꯤꯒꯦ ꯍꯥꯏꯅ ꯑꯩꯗꯤ ꯈꯪꯗꯦ 150 ꯄꯤꯅ ꯆꯥꯏ ꯁꯨꯄꯥꯔꯤꯗ ꯅꯠꯇꯦꯕ ꯅꯪꯅ ꯀꯀꯥ ꯋꯥꯈꯜꯗꯣ ꯆꯨꯝꯊꯣꯛꯎ ꯍꯥꯏꯗꯣ ꯑꯩ ꯀꯔꯤ ꯑꯀꯥꯏꯕ ꯍꯥꯏꯔꯒꯦ ꯑꯝꯇ ꯍꯥꯏꯔꯨ ꯇꯥꯒꯦꯁꯦ ꯀꯦꯖꯤꯗ 150 ꯄꯤ ꯆꯥꯏꯌꯦ ꯀ꯭ꯋꯥꯗꯣ ꯒꯣꯔꯆꯟꯗꯒꯤ ꯁꯣꯔꯥꯗꯣ ꯗꯦꯠ 29 ꯂ 27 ꯂ ꯔꯦꯕꯤꯇꯥ ꯀꯥꯎꯈ꯭ꯔꯦ 29 ꯂ 27 ꯂ ꯃꯣꯏ ꯁꯣꯔꯥꯠꯇꯣ ꯒꯣꯔꯆꯟꯗ ꯍꯣꯏꯗ ꯂꯥꯛꯄꯒꯤ ꯋꯥꯗꯣ ꯆꯨꯝꯅ ꯈꯜꯂꯨ ꯍꯥꯏꯕꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯕꯨꯗꯤ ꯈꯜꯂꯤ ꯑꯩꯁꯨ ꯃꯗꯨ ꯀꯀꯥꯁꯨ ꯀꯥꯕꯣꯛ ꯏꯁꯩ ꯇꯧꯕꯅꯤꯅꯀꯣ ꯃꯥꯡꯉꯁꯨ ꯑꯣꯖꯥ ꯑꯩꯈꯣꯏ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯦꯀꯣ ꯇꯧꯕꯕꯨꯗꯤ ꯆꯨꯝꯃꯤ ꯃꯍꯥꯛꯇꯤ ꯃꯄꯥ ꯁꯤꯔꯕꯅꯤꯅ ꯅꯤꯡꯁꯤꯡꯉꯝꯃꯁꯨ ꯀꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯀꯗꯧꯕꯗꯣ ꯏꯀꯥꯏꯕ ꯍꯥꯏꯇꯥꯔꯦ ꯀꯣ ꯉꯁꯥꯏ ꯀꯀꯥꯁꯨ ꯏꯁꯩꯗꯣ ꯀꯥꯎ ꯇꯧꯕꯅꯤꯅ ꯄꯣꯠꯇꯣ ꯏꯁꯩ ꯍꯥꯏꯔꯛꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅꯀꯣ ꯈꯟꯈꯤꯗ꯭ꯔꯅ ꯁꯨꯝ ꯏꯀꯥꯏꯕꯩ ꯋꯥꯔꯤꯅꯤꯗ ꯔꯦꯕꯤꯇꯥ ꯑꯗꯨꯏ ꯋꯥꯔꯤꯅꯤꯗ ꯇꯧꯕꯗꯤ ꯀꯩꯁꯨ ꯊꯣꯛꯅ ꯄꯣꯟꯇꯦꯕꯅꯦ ꯒꯣꯔꯆꯟꯗꯒ ꯑꯩꯈꯣꯏ ꯀꯩꯁꯨ ꯊꯣꯛꯅ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯗꯦ ꯃꯍꯥꯛꯁꯨ ꯏꯁꯩ ꯁꯛꯄꯅꯤ ꯅꯥꯝꯁꯨ ꯁꯣꯜꯂꯤ ꯃꯕꯨꯡꯁꯨ ꯈꯣꯡꯉꯤ ꯂꯨꯅ ꯆꯥꯟ ꯇꯤꯟꯅꯕꯗꯨꯒꯗꯤꯅꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯃꯄꯥꯗꯨꯁꯨ ꯈꯪꯅꯩꯅꯀꯣ ꯑꯩꯈꯣꯏꯗꯒ ꯃꯪꯒꯣꯟ ꯀꯥꯏꯅ ꯌꯥꯝ ꯅꯨꯡ ꯇꯧꯖꯩꯑꯕꯅꯀꯣ ꯑꯣ ꯕ꯭ꯔꯖꯃꯣꯍꯟ ꯅꯟꯗꯃꯣꯍꯟ ꯕ꯭ꯔꯖꯃꯣꯍꯟ ꯗꯨꯔ ꯃꯅꯤ ꯃꯆꯤꯟ ꯎꯝꯂꯒ ꯁꯛꯄꯗꯣ ꯅꯪ ꯁꯦꯝꯃꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯣꯕ ꯀꯩꯅꯣ ꯃꯤꯅ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯈꯪꯕ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯔꯛꯑꯣ ꯅꯪꯗꯨꯃꯥꯏ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯃꯥꯁꯨ ꯃꯣꯕꯥꯏꯜ ꯑꯆꯧ ꯄꯥꯏꯕꯅꯤꯅ ꯌꯦꯡꯉ ꯎꯔꯝꯃꯣ ꯅꯨꯡꯉꯥꯏꯔꯒꯗꯤ ꯏꯀꯥꯏꯅꯤꯅ ꯃꯥꯁꯨꯀꯣ ꯕꯔꯖꯃꯣꯍꯟ ꯃꯥꯔꯦ ꯕꯔꯅ ꯃꯣꯍꯣꯟ ꯍꯥꯏꯃ ꯃꯅꯤ ꯕꯦꯜꯁꯨ ꯆꯩꯕꯅꯤ ꯃꯤ ꯌꯥꯝ ꯐꯕꯅꯤ ꯀꯥꯏꯗꯒꯤ ꯂꯩꯔꯤꯅꯣ ꯀ꯭ꯋꯥꯗꯣ ꯍꯣꯡꯉꯦ ꯑꯁꯨꯝ ꯈꯨꯜꯂꯛꯇꯒꯤ ꯁꯨꯝ ꯂꯧꯕꯅꯤꯗ ꯈꯨꯜꯂꯛꯇꯒꯤꯅꯦ ꯁꯨꯝ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯆꯥꯅꯕꯒꯤ ꯗꯦꯠ 29 ꯍꯣꯏꯅꯦ 29 ꯍꯥꯏꯒꯨꯝ ꯇꯧꯕꯅꯦꯕ ꯁꯣꯔꯥꯠꯇꯣ ꯆꯠꯂꯔꯣꯏꯗ ꯏꯀꯥꯏꯗ ꯀꯔꯤ ꯈꯟꯈꯤꯅꯤ ꯀꯣ ꯒꯣꯔꯆꯟꯗꯗ ꯅꯨꯡꯉꯥꯏꯇꯦꯕꯅꯦ ꯌꯥꯝꯅ ꯃꯕꯨꯛ ꯐꯕ ꯌꯥꯝꯅ ꯇꯤꯡꯕ ꯊꯝꯃꯣꯏ ꯇꯤꯡꯕ ꯃꯤꯅꯤ ꯒꯣꯔꯆꯟꯗꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ ꯁꯣꯔꯥꯠꯇꯤ ꯅꯪ ꯆꯠꯀꯗ꯭ꯔꯣ ꯑꯣꯖꯥ ꯍꯣꯔꯤꯕꯥꯕꯨꯒꯤ ꯃꯥꯏ ꯁꯣꯔꯥꯠꯇꯣ
ꯅꯪ ꯁꯣꯔꯥꯠ ꯆꯠꯀꯗ꯭ꯔꯣ ꯒꯣꯇꯅ ꯃꯄꯥꯒꯤ ꯁꯣꯔꯥꯠꯇꯣ ꯅꯪ ꯆꯠꯀꯗ꯭ꯔꯥ ꯁꯣꯔꯥꯠꯇ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯔꯦꯕꯤꯇꯥꯅ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯆꯨꯝꯊꯥꯡ ꯈꯥꯝꯕꯗꯇꯪ ꯂꯧꯖꯒꯦ ꯍꯥꯏꯕꯕꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯌꯥꯝ ꯄꯦꯜꯍꯧꯗꯦ ꯑꯩꯅ ꯅꯨꯡꯁꯤꯅ ꯈꯟꯖꯕꯒ ꯅꯪꯅ ꯈꯟꯕꯒ ꯈꯔ ꯈꯦꯠꯅꯔꯦ ꯍꯣꯏꯅꯦ ꯀꯀꯥꯅ ꯈꯜꯂꯤꯗꯨ ꯆꯨꯝꯃꯤ ꯑꯗꯨꯁꯨ ꯃꯅꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯗꯨꯅꯦꯕ ꯑꯩꯅ ꯈꯜꯂꯤ ꯑꯩꯁꯨ ꯏꯀꯥꯏꯔꯤꯕꯅꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯒꯣꯔꯆꯟꯗ꯭ꯔꯗꯣꯀꯣ ꯑꯩꯉꯣꯟꯗꯗꯤ ꯃꯥꯅ ꯍꯜꯂꯝꯒꯅꯤ ꯑꯗꯣ ꯃꯥꯅ ꯑꯣꯖꯥ ꯍꯦꯛ ꯎꯕꯒꯅ ꯈꯣꯏꯔꯝꯃꯒ ꯈꯥꯖꯕꯒ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯁꯤ ꯑꯣꯖꯥꯅ ꯁꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯥꯏ ꯃꯥꯟꯅ ꯌꯥꯝꯅ ꯍꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯆꯤꯜ ꯑꯃꯔꯤꯗꯀꯣ ꯃꯊꯪ ꯃꯣꯏꯗꯤ ꯍꯥꯏꯔꯛꯄꯗꯣ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯎꯔꯒꯁꯨ ꯑꯣꯖꯥ ꯍꯥꯏꯅ ꯍꯦꯛꯇ ꯈꯣꯏꯔꯝꯕꯀꯣ ꯌꯥꯝꯅ ꯚꯥꯞ ꯇꯥꯏꯌꯦꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯆꯨ ꯃꯣꯏꯒꯨꯝ ꯈꯣꯡꯕꯅꯤ ꯏꯁꯩꯁꯨ ꯌꯥꯎꯕꯅꯤꯅ ꯑꯗꯨꯝ ꯅꯥꯝ ꯁꯣꯟꯕꯒꯤ ꯅꯨꯡꯁꯤꯅꯕꯗꯣꯀꯣ ꯀꯅꯥꯒꯨꯝꯕꯗꯤ ꯁꯨꯃꯥꯏꯅ ꯈꯟꯕꯤ ꯄꯣꯟꯇꯦꯗ ꯔꯦꯕꯤꯇꯥ ꯀꯀꯥꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯃꯤꯔꯥꯡ ꯈꯥꯡꯉꯝꯗꯕꯒꯤ ꯁꯨꯝ ꯍꯥꯏꯕꯅꯦꯕꯀꯣꯅꯦ ꯑꯗꯣ ꯑꯩ ꯀꯨꯏꯔꯦ ꯁꯤꯕ ꯇꯥꯔꯛꯄꯗꯤ ꯑꯃꯨꯛ ꯈꯜꯂꯝꯃꯤ ꯑꯩ ꯃꯤꯉꯣꯟꯗꯒ ꯍꯥꯏꯗꯦꯗ ꯅꯪꯅ ꯍꯧꯗꯣꯛꯄꯗꯨꯒ ꯁꯨꯝ ꯈꯜꯂꯤꯕꯅꯤ ꯇꯧꯕꯗꯤ ꯍꯩ ꯆꯠꯂꯒꯁꯨ ꯀꯔꯤꯝ ꯀꯥꯏꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯏꯁꯩ ꯁꯛꯄ ꯈꯣꯠꯄ ꯂꯣꯏ ꯁꯤꯟꯅ ꯂꯣꯏꯔꯦꯅꯀꯣ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯏꯀꯥꯏꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯦ ꯑꯁ ꯑꯣꯖꯥꯁꯤꯅ ꯈꯪꯕ꯭ꯔꯥꯗꯒꯤ ꯑꯩꯒꯤꯗꯃꯛꯇ ꯂꯥꯛꯄ ꯑꯩꯅ ꯑꯣꯖꯥꯁꯤꯕꯨ ꯏꯁꯩꯕꯨ ꯍꯥꯏꯕꯤꯗꯕ ꯀꯥꯏꯅ ꯈꯟꯈꯤꯗ꯭ꯔꯅ ꯁꯨꯝ ꯃꯥꯁꯨ ꯏꯀꯥꯏꯒꯗꯧꯕꯗꯣꯀꯣ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯔꯦꯕꯤꯇꯥ ꯄꯩꯁꯥꯅ ꯃꯤꯑꯣꯏꯕ ꯂꯩꯕ ꯐꯪꯗꯦ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯂꯨꯏꯅꯀꯣ ꯇꯥꯏꯕꯪꯄꯥꯟ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯡꯁꯤꯕꯁꯤꯗꯤ ꯌꯥꯝ ꯀꯜꯂꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤꯗꯤ ꯁꯥꯒꯩꯇꯅ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ ꯂꯝꯂꯥꯟꯕꯁꯨ ꯐꯔꯨꯕꯗꯤ ꯂꯨꯅ ꯇꯤꯟꯅꯔꯗꯤ ꯑꯗꯨꯁꯨ ꯁꯥꯒꯩꯒ ꯆꯞ ꯃꯥꯟꯅꯩꯌꯦ ꯀꯩꯕ ꯇꯥꯕ ꯖꯃꯣꯟꯗꯣ ꯑꯩꯅ ꯎꯇꯕꯇ ꯎꯅꯔꯗꯤ ꯆꯠꯄꯗꯒ ꯎꯅꯔꯗꯤ ꯐꯥꯒꯤ ꯇꯧꯅꯤꯌꯦ ꯀꯔꯤ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯗꯣꯏꯕ ꯀꯔꯤ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯒꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯀꯀꯥ ꯆꯦꯡ ꯐꯧꯗꯤ ꯃꯣꯔꯣꯛ ꯃꯔꯣꯏ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤ ꯀꯀꯥ ꯑꯣ ꯅꯪꯒꯅꯤꯗ ꯃꯇꯝ ꯂꯩꯌꯦꯅꯀꯣ ꯒ꯭ꯔꯦꯟꯇꯔꯗ ꯑꯗꯨꯝ ꯇꯛꯑ ꯌꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯗꯦꯡꯒꯤ ꯂꯩꯅꯕ ꯒ꯭ꯔꯦꯟꯇꯔꯗ ꯑꯗꯨꯝ ꯇꯛꯑ ꯑꯗꯨꯝ ꯌꯥꯏꯌꯦ ꯅꯣꯏꯒ ꯅꯛꯅꯕꯔꯣ ꯒꯣꯔꯆꯟꯗ꯭ꯔ ꯍꯣꯏꯒ ꯕꯖꯃꯣꯟꯗ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯅꯪꯅ ꯍꯥꯏꯌꯨ ꯇꯥꯒꯦꯅꯦ ꯐꯥꯒꯤ ꯇꯧꯗꯣꯏ ꯀꯔꯤ ꯐꯥꯒꯤ ꯇꯧꯗꯣꯏꯅꯣ ꯕꯖꯃꯣꯟꯗ ꯑꯝꯇ ꯍꯥꯏꯔꯨ ꯇꯥꯒꯦ
ꯍꯥꯏꯔꯛꯎꯅꯦ ꯕꯖꯃꯣꯟꯗ ꯀꯔꯤ ꯐꯥꯒꯤ ꯇꯧꯗꯣꯏꯅꯣ ꯅꯣꯏꯒ ꯒꯣꯔꯆꯟꯗ꯭ꯔꯒ ꯅꯛꯅꯕ꯭ꯔꯣ ꯔꯦꯕꯤꯇꯥ ꯅꯣꯏꯒ ꯒꯣꯔꯆꯟꯗ꯭ꯔꯒ ꯅꯛꯅꯕ꯭ꯔꯣ ꯒꯣꯔꯆꯟꯗ꯭ꯔꯗꯣ ꯄꯤꯛꯂꯤꯉꯩꯗ ꯃꯃꯣ ꯀꯧꯋꯦ ꯏꯆꯦ ꯂꯧꯔꯕꯅꯤꯅ ꯏꯕꯥꯏ ꯊꯣꯛꯑꯦ ꯑꯩ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯈꯔ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯆꯠꯅꯩ ꯑꯣ 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 ꯅꯣꯏꯒ ꯌꯨꯝꯊꯪꯅꯕ꯭ꯔꯥ ꯅꯣꯏꯒ ꯀꯌꯥꯝ ꯊꯝꯅꯒꯦ ꯒꯣꯔꯆꯟꯗ꯭ꯔ ꯍꯣꯏꯒ ꯅꯣꯏꯒ ꯏꯆꯦ ꯂꯧꯕ ꯍꯥꯏꯁꯦ ꯅꯪ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦ ꯂꯧꯔꯤꯔꯥ ꯃꯥꯅ ꯎꯝ ꯔꯦꯕꯤꯇꯥ ꯂꯩꯕꯣ ꯑꯩ ꯑꯝꯇꯪ ꯅꯪꯒꯤ ꯄꯥꯅꯤꯄꯨꯔꯤ ꯄꯨꯁꯀꯥꯁꯦ ꯑꯝꯇꯪ ꯄꯤꯖꯗ ꯌꯥꯔꯣꯏꯗꯣꯔꯤꯌꯦ ꯅꯪ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯑꯩ ꯑꯝꯇꯪ ꯅꯪ ꯄꯨꯁꯀꯥꯁꯦ ꯃꯨꯗ꯭ꯔꯥꯄꯨꯜꯗꯔꯥ ꯑꯗꯩꯗꯤ ꯃꯨꯗ꯭ꯔꯥꯄꯨꯟ ꯊꯣꯡ ꯂꯥꯛꯑꯒ ꯃꯔꯥꯏ ꯍꯣꯇꯦꯜ ꯃꯃꯥꯡꯗꯨꯒꯔꯥ ꯑꯝꯇꯪꯗꯤ ꯑꯩ ꯄꯤꯖꯗ ꯌꯥꯔꯣꯏꯗꯣꯔꯤ ꯅꯪꯒꯤ ꯄꯥꯅꯤꯄꯨꯔꯤꯁꯦ
ꯎꯅꯔꯗꯤ ꯐꯥꯒꯤ ꯇꯧꯅꯤ ꯍꯥꯏꯕꯅꯤ ꯕꯖꯃꯣꯟꯗꯣ ꯈꯪꯉꯦ ꯑꯗꯨꯗꯤ ꯍꯥꯏꯌꯦꯕ ꯀꯔꯤ ꯐꯥꯒꯤ ꯇꯧꯗꯣꯏꯅꯣ ꯍꯪꯉꯤꯕ ꯕꯖꯃꯣꯟꯗ ꯕꯖꯃꯣꯟꯗꯣ ꯎꯅ ꯃꯇꯝꯗ ꯀꯔꯤ ꯐꯥꯒꯤ ꯇꯧꯗꯣꯏꯅꯣ ꯍꯪꯕꯅꯦ ꯑꯩꯅ ꯍꯪꯉꯤꯁꯤꯅ ꯑꯣ ꯎꯝ ꯌꯨꯝ ꯅꯛꯅꯩ ꯈꯔ ꯊꯪꯅꯕꯗꯤ ꯅꯠꯇꯦ ꯑꯣ ꯅꯪꯒꯤ ꯅꯛꯅꯕ ꯍꯣꯏꯅꯦ 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 ꯈꯨꯜ ꯑꯃꯠꯇꯅꯤꯅ ꯊꯣꯡꯒꯥꯟ ꯑꯃꯅꯤ ꯀꯥꯟꯅꯕꯗꯨ ꯃꯉꯥꯏꯗꯅꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯒꯣꯔꯆꯟꯗ꯭ꯔꯗꯣ ꯃꯕꯨꯡ ꯃꯧꯄꯥꯁꯨ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯃꯤꯅꯤ ꯃꯥꯄꯨ ꯌꯥꯗꯕ ꯃꯤ ꯂꯩꯇꯕꯅꯤ ꯀꯀꯥꯅ ꯍꯥꯏꯗꯨꯅ ꯌꯥꯔꯦꯗ ꯀꯀꯥ ꯌꯥꯔꯣꯏ ꯑꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯄꯤꯖꯅꯤ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯅꯤꯡꯉꯝꯍꯧꯔꯣꯏꯕ ꯅꯪꯒꯤ ꯄꯥꯅꯤꯄꯨꯔꯤ ꯄꯨꯁꯀꯥꯁꯦ ꯑꯣ ꯅꯪꯅ ꯂꯥꯛꯇꯅ ꯆꯥꯗ꯭ꯔꯒꯅ ꯅꯪꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯩꯗꯤ ꯄꯤꯖꯅꯤ ꯍꯥꯏꯗꯅ ꯅꯪꯅ ꯆꯥꯗꯕꯗꯣ ꯅꯪꯒꯤ ꯋꯥꯔꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯅꯤꯡꯉꯝꯍꯧꯔꯣꯏ ꯍꯥꯏꯕꯅꯤꯗ ꯑꯩꯁꯦ ꯑꯩ ꯏꯆꯟ ꯔꯕꯤꯇꯥꯗꯨꯅ ꯄꯨꯁꯀꯥ ꯆꯥꯒꯦ ꯑꯩ ꯀꯩꯁꯨꯗ ꯄꯨꯁꯀꯥ ꯂꯨꯄꯥ 10-20 ꯄꯤꯖꯕ ꯉꯝꯍꯧꯗꯦ ꯍꯥꯏꯅꯅꯦ ꯅꯤꯡꯉꯝꯍꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯋꯥꯔꯤꯅꯤꯗ ꯑꯩꯒꯧꯅ ꯄꯨꯁꯀꯥ ꯆꯥꯁꯤ ꯂꯥꯛꯎ ꯍꯥꯏꯔꯒ ꯂꯥꯛꯀꯗꯕ ꯃꯤꯁꯨ ꯅꯠꯇꯦ ꯅꯪꯗꯤ ꯑꯩꯅ ꯃꯁꯛ ꯈꯪꯉꯤ ꯋꯥꯍꯩꯅ ꯄꯦꯟꯕꯗꯨꯅ ꯄꯦꯟꯕꯅꯤꯅꯀꯣ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥ ꯆꯈꯣꯝ ꯑꯃ ꯊꯛꯑꯁꯨ ꯀꯣ ꯀꯣꯐꯤ ꯀꯥꯞ ꯑꯃ ꯊꯛꯑꯁꯨ ꯑꯗꯨꯅ ꯅꯨꯡꯁꯤꯕꯗ ꯍꯦꯜꯂꯦ ꯃꯤꯒꯤ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯣ ꯂꯩꯍꯧꯗꯦꯅꯀꯣ ꯅꯨꯡꯁꯤꯅ ꯁꯨꯝ ꯍꯥꯏꯔꯤꯃꯤꯗ ꯑꯩꯅ ꯆꯥꯁꯤ ꯂꯥꯛꯑꯣꯁꯨ ꯅꯪꯅ ꯂꯥꯛꯀꯗꯕ ꯃꯤꯁꯨ ꯃꯤꯗꯥ ꯃꯥꯟꯗꯦ ꯀꯣ
ꯑꯣꯀꯦ ꯔꯕꯤꯇꯥ ꯊꯦꯡꯉꯦꯀꯣ ꯉꯁꯤꯗꯤ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯩ ꯃꯇꯝꯁꯨ ꯌꯥꯝꯅ ꯂꯧ ꯐꯪꯗ꯭ꯔꯦ ꯀꯣ ꯗꯦꯔ ꯘꯟꯇꯥ ꯈꯛ ꯀꯣ ꯍꯧꯖꯤꯛ ꯃꯤ ꯃꯔꯤꯗ ꯉꯥꯏꯔꯦ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯣ ꯍꯌꯦꯡꯗꯤ ꯀꯀꯥꯅ ꯍꯥꯏꯗꯣ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯩ ꯐꯔꯦ ꯐꯔꯦ ꯃꯥꯟꯅꯔꯗꯤ ꯐꯔꯦ ꯑꯩꯁꯨ ꯈꯪꯉꯦ ꯅꯪꯅ ꯑꯩꯅ ꯀꯧꯔꯁꯨ ꯂꯥꯛꯁꯨ ꯂꯥꯛꯑꯣꯏ ꯅꯪꯅ ꯅꯣꯡꯃ ꯍꯥꯏꯈꯤꯗꯨꯒ ꯀꯥꯎꯗꯕꯗꯨꯒ ꯁꯨꯝ ꯑꯩꯅ ꯅꯤꯡꯁꯤꯡꯉꯛꯄꯅꯤꯗ ꯑꯩꯅ ꯄꯤꯖꯒꯦ ꯃꯨꯗ꯭ꯔꯥꯄꯨꯟꯗ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯒꯅ ꯅꯣꯏ ꯃꯣꯏꯅꯥꯕꯨꯡꯒꯤ ꯊꯣꯡꯖꯥꯎ ꯃꯈꯣꯡꯗꯨꯒ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯃꯨꯗ꯭ꯔꯥꯄꯨꯟꯗ ꯑꯗꯨꯒꯤ ꯁꯨꯝ ꯑꯩꯅ ꯅꯨꯡꯁꯤꯅ ꯁꯨꯝ ꯍꯥꯏꯕꯅꯤꯗꯀꯣ ꯅꯨꯡꯁꯤꯕꯗꯣ ꯑꯗꯣ ꯑꯩꯅ ꯆꯥꯁꯤ ꯂꯥꯛꯑꯣꯁꯨ ꯅꯪ ꯂꯥꯛꯄꯨ ꯂꯥꯛꯑꯣꯏꯗ ꯄꯣꯠꯅꯤ ꯀꯀꯥ ꯅꯨꯡꯁꯤꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯅꯣꯡꯃ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯏꯆꯟꯗ꯭ꯔꯄꯤꯇꯥꯅ ꯄꯨꯁꯀꯥ ꯆꯥꯒꯦ ꯍꯥꯏꯔꯝꯃꯤꯀꯣ ꯍꯥꯏꯕꯗꯣ ꯅꯤꯡꯉꯝꯗꯕ ꯐꯥꯎꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯕꯅꯦꯕꯅꯦ ꯃꯤꯕꯨ ꯆꯥꯗ꯭ꯔꯒ ꯆꯥꯕ ꯃꯥꯟꯅꯩ ꯀꯃꯥꯏꯅ ꯍꯥꯏꯒꯗꯣꯏꯅꯣ ꯋꯥꯍꯩꯅꯦ ꯑꯗꯨꯗꯤ ꯋꯥꯍꯩꯅ ꯁꯨꯝ ꯋꯥꯍꯩꯅꯤꯅꯀꯣ ꯀꯀꯥ ꯉꯔꯥꯡ ꯀꯣꯔꯧꯒ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯀꯔꯝꯅ ꯍꯪꯒꯦ ꯀꯀꯥ ꯀꯀꯥ ꯉꯔꯥꯡ ꯀꯣꯔꯧꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯀꯔꯝꯕꯅ ꯍꯦꯟꯒꯦ ꯀꯀꯥ ꯅꯣꯏꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩꯗ ꯑꯗꯨꯅ ꯑꯩ ꯀꯀꯥꯗꯤ ꯉꯔꯥꯡ ꯅꯣꯏꯅꯤꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯇꯥ ꯅꯣꯛꯄꯗꯅꯦ ꯁꯤꯁꯦ ꯈꯗꯥꯡ ꯑꯅꯤꯁꯦ ꯈꯌꯥ ꯁꯦꯁꯦ ꯁꯦ ꯑꯅꯤꯁꯦ ꯅꯥꯕ꯭ꯔꯥ ꯅꯣꯛꯄꯗ ꯅꯣꯏꯅꯤꯒꯤ ꯃꯥꯁꯨꯅꯦ ꯍꯩꯈ꯭ꯔꯕ ꯅꯪꯅ ꯈꯣꯡꯉꯛꯄꯗꯣ ꯃꯥꯁꯨ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯕ ꯍꯩꯕ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯕꯗꯪꯁꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯗꯨꯒꯅꯦ ꯅꯣꯏ ꯆꯞ ꯃꯥꯟꯅꯅ ꯉꯁꯥꯏꯒꯤ ꯋꯥꯍꯩ ꯋꯥꯈꯨꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯗ ꯑꯩꯅ ꯂꯥꯛꯀꯗꯕ ꯃꯤꯗꯥ ꯃꯥꯟꯗꯦ ꯍꯥꯏꯕꯁꯦ ꯀꯀꯥ ꯀꯃꯥꯏꯅ ꯈꯪꯂꯤꯕ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯋꯥꯍꯩꯗꯨꯒ ꯈꯪꯉꯦ ꯍꯥꯏꯕ ꯋꯥꯅꯤꯗ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯆꯥꯗ꯭ꯔꯁꯨ ꯀꯀꯥꯅ ꯍꯥꯏꯗꯨꯅ ꯄꯦꯜꯂꯦ ꯍꯥꯏꯗꯨꯒ ꯂꯥꯛꯀꯗꯕ ꯃꯤꯗꯥ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯁꯤꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯔꯝꯃꯗꯤ ꯀꯀꯥ ꯂꯥꯛꯀꯦ ꯍꯥꯏꯔꯛꯀꯗꯕꯅꯦꯕ ꯑꯗꯨ ꯍꯥꯏꯔꯛꯇꯕꯅꯤꯅ ꯃꯤꯗꯣ ꯅꯪꯁꯦ ꯑꯩꯅ ꯑꯗꯨꯝ ꯃꯤꯁꯦ ꯂꯨꯔꯝꯒꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄꯨꯡꯆꯥ ꯆꯥꯕ ꯄꯨꯡꯊꯛ ꯊꯛꯄ ꯃꯤꯅ ꯀꯧꯕ ꯆꯠꯄꯗꯣ ꯑꯩꯈꯣꯏꯗꯤ ꯇꯧꯒꯜꯂꯤꯗꯅꯀꯣ ꯑꯗꯨꯒ ꯀꯀꯥꯅ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕ ꯅꯠꯇꯦꯗ ꯅꯨꯡꯁꯤꯅ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯂꯥꯟꯅ ꯂꯧꯅꯕꯀꯣ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯗꯨꯒꯅꯦꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯂꯥꯛꯀꯗꯕ ꯃꯤꯗꯥ ꯃꯥꯟꯗꯦ ꯑꯩꯅ ꯀꯧꯔꯁꯨ ꯑꯩꯅ ꯍꯥꯏꯗꯣ ꯑꯗꯨꯒꯤꯅꯤꯗ ꯊꯣꯏꯗꯣꯛꯅ ꯑꯇꯣꯞꯄ ꯃꯥꯏꯀꯩꯔꯣꯝꯗ ꯂꯨꯅ ꯈꯜꯂꯒ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯐ꯭ꯔꯤ ꯃꯥꯏꯜꯗ ꯍꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯗꯤ ꯀꯀꯥ ꯑꯩ ꯂꯥꯛꯀꯦ ꯀꯀꯥ ꯅꯣꯡꯃ ꯆꯥꯃꯤꯟꯅꯁꯤ ꯑꯩ ꯈꯪꯍꯜꯂꯛꯀꯦ ꯍꯥꯏꯔꯛꯀꯗꯧꯕ ꯑꯗꯨ ꯍꯥꯏꯔꯛꯇꯕꯅꯤꯅ ꯀꯀꯥꯅ ꯍꯥꯏꯗꯨꯅ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯈꯗꯥꯡ ꯅꯥꯟꯅ ꯍꯥꯏꯔꯨꯔꯁꯨ ꯅꯪ ꯂꯥꯛꯑꯣꯏꯗꯕ ꯄꯣꯠꯅꯤꯅ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯔꯤꯃꯦꯕ ꯂꯥꯛꯀꯗꯕ ꯃꯤꯗꯥ ꯃꯥꯟꯗꯦꯅ ꯀꯣ ꯑꯇꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯅꯉꯣꯟꯗ ꯈꯜꯂꯨꯗꯦꯗ ꯀꯀꯥꯗꯤ ꯑꯗꯨꯅꯤ ꯔꯦꯕꯤꯇꯥ ꯀꯀꯥ ꯀꯩꯁꯨ ꯈꯟꯗꯦ ꯂꯥꯟꯅ ꯁꯨꯝ ꯅꯣꯡꯃ ꯍꯥꯏꯅꯈꯤꯗꯨꯒꯅꯦ ꯁꯨꯝ ꯀꯥꯎꯗꯕ ꯑꯃ ꯂꯩꯕ ꯊꯃꯣꯏꯁꯤꯗꯀꯣ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤꯗꯀꯣ ꯑꯩꯗꯤ ꯅꯪꯁꯨ ꯅꯁꯛꯁꯨ ꯎꯗ꯭ꯔꯤ ꯀꯣ ꯈꯪꯁꯨ ꯈꯪꯅꯗ꯭ꯔꯤ ꯃꯣꯕꯥꯏꯜ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯈꯪꯅꯔꯦ ꯑꯗꯨꯒꯗꯤ ꯅꯪꯗꯤ ꯑꯩꯁꯨ ꯎꯁꯨ ꯎꯗꯕꯤꯗ ꯀꯀꯥꯅ ꯏꯁꯩ ꯁꯛꯄꯁꯨ ꯑꯗꯨꯝ ꯇꯥꯕ ꯅꯨꯡꯉꯥꯏ ꯚꯥꯕꯣꯛꯅ ꯀꯩꯅꯣ ꯇꯧꯈꯠꯂꯛꯑꯗꯤ ꯏꯁꯩꯁꯦ ꯃꯊꯪ ꯃꯊꯪ ꯂꯧꯊꯣꯛꯄ ꯍꯩꯕ ꯀꯩꯅꯣꯝꯃ ꯌꯥꯎꯔꯤ ꯀꯥꯏꯅ ꯍꯥꯏ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕꯗꯣ
ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯁꯥꯔꯒ ꯀꯥꯈ꯭ꯔꯗꯤ ꯅꯤꯡꯉꯝꯗꯕ ꯄꯣꯛꯅꯤ ꯈꯜꯂꯤꯔꯣ? ꯁꯔꯒ ꯀꯥꯈ꯭ꯔꯗꯤ ꯅꯤꯡꯉꯝꯗꯕ ꯄꯣꯛꯅꯤ ꯈꯜꯂꯤꯔꯣ? ꯅꯠꯇꯦꯗ, ꯅꯪ ꯁꯔꯒ ꯀꯥꯈ꯭ꯔꯅꯤ ꯍꯥꯏꯕ ꯅꯠꯇꯦꯗ. ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯀꯣ ꯅꯣꯡꯃꯗꯁꯨ ꯀꯥꯎꯊꯣꯛꯅꯗꯅ ꯀꯥꯎꯅꯈꯤꯕ ꯌꯥꯏ. ꯅꯣꯡꯃꯗꯁꯨ ꯈꯪꯍꯧꯗꯅ ꯅꯥꯀꯣꯡꯗ ꯇꯥꯟꯅꯔꯛꯀꯅꯤꯅ. ꯃꯣꯏꯅꯕꯨꯡ ꯔꯤꯕꯤꯇꯥꯗꯣ ꯍꯥꯏꯗꯤ ꯋꯥꯔꯤꯅꯤꯀꯣ. ꯅꯥꯔꯦ, ꯁꯣꯜꯂꯦ, ꯃꯥꯛꯇꯨꯗꯨ ꯇꯧꯔꯦ ꯍꯥꯏꯔꯗꯤ ꯑꯗꯨꯒ ꯋꯥꯈꯜꯗ ꯒ꯭ꯌꯥꯟ ꯂꯥꯛꯀꯅꯤꯅ, ꯑꯣꯍꯣ ꯃꯥ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄ ꯑꯩꯒꯤ ꯏꯆꯟꯗꯨꯅꯤꯗꯅ. ꯑꯁ ꯅꯨꯡꯉꯥꯏꯇꯦꯀꯣ, ꯃꯇꯝꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯀꯥ ꯄꯨꯁꯀꯥꯗꯤ ꯄꯥꯝꯃꯤ ꯆꯥꯅꯤ ꯍꯥꯏꯕꯗꯨꯒ ꯑꯩ ꯄꯤꯖꯍꯧꯕ ꯉꯝꯍꯧꯗꯦꯀꯣ ꯍꯥꯏꯕ ꯅꯤꯡꯉꯝꯗꯕꯒ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯔꯤꯃꯤꯗ ꯑꯩꯀꯣ. ꯀꯣꯔꯧꯗꯣ ꯀꯔꯤ ꯈꯨꯟꯒꯤꯅꯣ? ꯀꯣꯔꯧꯗꯣ ꯈꯪꯗꯦꯅꯦ, ꯄꯂꯥꯏꯕꯣꯡꯒꯤꯔ ꯕꯤꯕꯤ ꯒꯥꯎꯒꯤꯔ ꯑꯗꯨꯅꯤ. ꯄꯂꯥꯏꯕꯣꯡꯒꯤ ꯑꯣꯏ ꯃꯥꯜꯂꯦ. ꯄꯂꯥꯏꯕꯣꯡꯒꯤꯔ ꯕꯤꯕꯤ ꯒꯥꯎꯒꯤꯔ ꯑꯗꯨꯅꯤꯗ. ꯅꯪ ꯁꯔꯒꯗ ꯀꯥꯈ꯭ꯔꯗꯤ ꯅꯤꯡꯉꯝꯗꯕ ꯄꯣꯛꯀꯅꯤ ꯈꯜꯂꯤ ꯅꯠꯇꯦꯗ ꯀꯣ. ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯅꯥꯕ ꯌꯦꯛꯄ ꯖꯍꯥ ꯃꯇꯝ ꯂꯩꯗꯅꯀꯣ. ꯃꯇꯝꯗ ꯇꯥꯔꯛꯀꯅꯤꯅ ꯅꯥꯀꯣꯡꯗ. ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯑꯃꯗꯤ ꯑꯃ ꯅꯥꯀꯣꯡ, ꯑꯃꯗꯤ ꯑꯃ ꯅꯥꯀꯣꯡ. ꯑꯩꯈꯣꯏꯅ ꯏꯁꯩ ꯆꯠꯄꯅꯤꯅ. ꯑꯗꯨꯒ ꯁꯤꯡꯍꯗꯣ ꯖꯨꯔꯥꯈꯨꯜꯒꯤ ꯄꯨꯡ ꯌꯩꯕꯗꯨꯔꯥ? ꯄꯨꯡ ꯌꯩꯕ ꯅꯠꯇ ꯃꯥ ꯍꯥꯏꯗꯕꯗꯣ ꯑꯉꯥꯡꯗꯣ, ꯀꯣꯔꯧꯗꯣ, ꯁꯤꯡꯍꯗꯣ. ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯉꯥꯡꯒ ꯃꯥꯜꯂꯦ. ꯑꯗꯨꯅ ꯀꯣꯔꯧꯅ ꯀꯌꯥꯝ ꯀꯧꯖꯔꯝꯃꯤ, ꯏꯆꯦ ꯔꯦꯕꯤꯇꯥ, ꯏꯆꯦ ꯔꯦꯕꯤꯇꯥ. ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯀꯥꯅ. ꯀꯀꯥꯗꯤ ꯐꯥꯁ ꯍꯦꯛ ꯑꯦꯜꯕꯤ ꯍꯧꯕ ꯅꯪ ꯍꯪꯉꯝꯃꯤ. ꯑꯗꯨꯗꯤ ꯀꯀꯥꯅ ꯅꯨꯡꯁꯤꯖꯕ. ꯅꯪ ꯂꯥꯛꯇꯒ ꯅꯨꯡꯉꯥꯏꯇꯦ ꯀꯀꯥꯁꯨ. ꯑꯩꯁꯦ ꯀꯔꯝꯕ ꯃꯤ ꯃꯥꯟꯒꯦ ꯀꯀꯥ? ꯀꯔꯤ ꯍꯥꯏꯅꯤ, ꯅꯁꯛꯇꯨ ꯍꯦꯛ ꯎꯔꯗꯤ ꯐꯖꯅ ꯍꯥꯏꯕ ꯉꯝꯒꯗꯕ. ꯅꯁꯛꯇꯨ ꯎꯕꯗ ꯅꯪꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯤꯒꯁꯨ ꯅꯪꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯐꯣꯇꯣ ꯍꯥꯞꯇꯕꯅꯤꯅ ꯈꯪꯗ꯭ꯔꯦ. ꯐꯣꯇꯣ ꯌꯥꯎꯔꯗꯤ ꯃꯥꯏꯊꯣꯡꯗꯨ ꯎꯔꯒ ꯑꯗꯨꯝ ꯈꯪꯕ ꯉꯝꯒꯗꯕ ꯀꯥꯎꯕ. ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯎꯕꯗꯗꯤ ꯌꯥꯝꯅ ꯐꯔꯝꯒꯗꯕ ꯃꯤ ꯃꯥꯜꯂꯦ ꯀꯣ. ꯑꯩꯈꯣꯏꯒꯤ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯨꯃꯥꯏꯅꯁꯨ ꯈꯜꯂꯦ. ꯁꯨꯝ ꯑꯩꯗꯤ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯈꯜꯂꯤ. ꯃꯤ ꯌꯥꯝ ꯐꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ. ꯑꯗꯨꯒ ꯃꯥꯏꯊꯣꯡꯗꯣ ꯎꯔꯗꯤ, ꯐꯣꯇꯣꯗꯣ ꯎꯔꯗꯤ ꯈꯪꯒꯗꯕ. ꯎꯗꯕꯅꯤꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯕꯨ ꯆꯨꯝꯅꯒꯤ ꯁꯨꯝ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩꯅ ꯁꯨꯝ ꯎꯖꯕꯗꯗꯤ ꯁꯨꯝ ꯐꯔꯝꯒꯗꯕ, ꯇꯤꯟꯅꯕ, ꯂꯩꯃꯤꯟꯅꯕ, ꯆꯥꯃꯤꯟꯅꯕ, ꯑꯗꯨꯗꯒꯤꯗꯤ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯤ ꯃꯥꯜꯂꯦꯅ ꯈꯜꯂꯦ. ꯑꯇꯩꯗꯤ ꯀꯩꯁꯨ ꯈꯜꯂꯨꯗꯦꯗ. ꯅꯪꯗꯤ ꯀꯀꯥꯁꯦ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯤ? ꯀꯀꯥꯁꯦ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯪꯗꯤ? ꯍꯣꯏ, ꯁꯛ ꯊꯤꯕ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯅ ꯁꯦꯝꯕꯅꯦ ꯔꯦꯕꯤꯇꯥ. ꯀꯔꯤꯅꯣ? ꯁꯛ ꯊꯤꯕꯁꯨ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯁꯛ ꯐꯖꯒꯗꯕ ꯃꯤꯔꯣ? ꯍꯥꯏꯔꯤꯕ ꯀꯨꯂꯤ ꯍꯥꯏꯕ ꯀꯨꯂꯤ ꯃꯁꯛ ꯊꯤꯕꯗꯣ ꯃꯤꯅ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯃꯣꯏꯁꯨ ꯆꯥꯛꯆꯥꯏꯅ. ꯁꯛ ꯊꯤꯔꯒꯇ ꯃꯤꯔ ꯍꯥꯏꯕ? ꯃꯤ ꯍꯥꯏꯁꯦ ꯁꯛꯇꯨ ꯊꯤꯔ ꯃꯨꯁꯤꯟ ꯃꯨꯔꯁꯨꯅꯦꯀꯣ, ꯊꯃꯣꯏ ꯇꯤꯡꯕ, ꯑꯐꯕ ꯃꯤ, ꯑꯗꯩꯗꯤ ꯕꯦꯕꯥꯔ ꯐꯖꯕ, ꯅꯤꯇꯤ ꯆꯨꯝꯕ, ꯁꯥꯖꯠ ꯆꯨꯝꯕ, ꯑꯐꯕ ꯊꯕꯛ ꯇꯧꯕ, ꯃꯤꯒꯤ ꯃꯥꯡꯅ ꯇꯧꯗꯕ. ꯑꯗꯨꯗꯤ ꯁꯛ ꯊꯤꯔꯁꯨ ꯃꯍꯥꯛꯇꯤ ꯉꯧꯁꯣꯛ ꯉꯧꯅꯤ ꯀꯣ. ꯑꯗꯣ ꯀꯀꯥꯗꯤ, ꯅꯪ ꯀꯀꯥꯒꯤꯗꯤ ꯎꯔꯦꯗꯅ, ꯑꯩ ꯁꯛꯁꯨ ꯎꯔꯦ. ꯑꯩꯗꯤ ꯍꯅꯨꯕꯁꯨ ꯃꯥꯟꯕꯅꯤ, ꯃꯤꯅ ꯍꯅꯨꯕ ꯃꯥꯜꯂꯤꯁꯨ ꯍꯥꯏ. ꯑꯗꯨꯒꯗꯤ ꯅꯪꯅ ꯎꯕꯗ ꯀꯀꯥꯁꯤ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯤ? ꯀꯀꯥꯁꯦ ꯃꯤ ꯐꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ, ꯃꯤ ꯂꯨꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ?
ꯑꯩꯁꯦ ꯀꯀꯥ ꯃꯔꯩ ꯇꯧꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯀꯀꯥ? ꯃꯗꯨꯗꯤ ꯈꯜꯂꯨꯗꯦ꯫ ꯁꯨꯝ ꯆꯦꯟꯅꯦꯜꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯣꯛꯅꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯁꯨꯝ ꯄꯨꯡꯉꯥꯡ ꯉꯥꯡꯕ ꯄꯨꯡꯁꯛ ꯁꯛꯄꯗꯤ ꯁꯨꯝ ꯇꯧꯅꯩꯅꯀꯣ꯫ ꯊꯣꯏꯗꯣꯛꯅ ꯃꯔꯩ ꯂꯩꯔꯝꯒꯗꯕꯁꯨ ꯃꯥꯟꯗꯦ꯫ ꯑꯗꯨꯕꯨ ꯅꯁꯛꯇꯣ ꯎꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯈꯪꯒꯗꯕꯅꯤ, ꯅꯪꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯅꯁꯛ ꯌꯥꯎꯗꯕꯅꯤꯅ ꯑꯩꯁꯨ ꯐꯖꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯐꯔꯝꯒꯗꯕ ꯃꯤ ꯃꯥꯜꯂꯤ, ꯃꯔꯩ ꯌꯥꯝꯅ ꯇꯧꯔꯝꯒꯗꯕ ꯃꯤꯁꯨ ꯃꯥꯟꯗꯦ, ꯇꯤꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯤ ꯀꯣ, ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ꯫ ꯀꯀꯥꯗꯤ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯣ ꯇꯥꯒꯦ꯫ ꯃꯤ ꯂꯨꯔꯝꯒꯗꯕ ꯃꯥꯟꯕ꯭ꯔꯥ, ꯑꯗꯩꯗꯤ ꯃꯤꯁꯦ ꯃꯊꯃꯣꯏ ꯇꯤꯡꯉꯝꯒꯗꯕ ꯃꯥꯟꯕ꯭ꯔꯥ, ꯃꯊꯃꯣꯏ ꯃꯛꯄ ꯃꯤ ꯃꯥꯟꯕ꯭ꯔꯥ, ꯇꯥꯠ ꯇꯧꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯛꯑꯣ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯪꯒꯤ ꯄꯨꯔꯥ ꯄꯨꯔꯤ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯔꯦꯕꯤꯇꯥ ꯑꯗꯨ ꯑꯝꯇ ꯍꯥꯏꯌꯨ ꯇꯥꯒꯦ꯫ ꯆꯨꯝ ꯆꯨꯝꯅ ꯈꯨꯝꯃꯧꯀꯣ꯫ ꯀꯣꯔꯧꯅ ꯀꯧꯕꯗꯣ ꯑꯩꯅ ꯂꯥꯛꯑꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯇꯧꯅꯔꯛꯀꯅꯤ, ꯑꯗꯨꯒꯤ ꯃꯇꯝꯗꯨꯒꯁꯨ ꯑꯍꯟꯁꯤꯡ ꯃꯌꯥꯝꯁꯨ ꯂꯩ, ꯃꯣꯏꯅ ꯇꯥꯅꯤꯡꯂꯣꯏ꯫ ꯑꯣ ꯍꯣꯏꯅꯦ, ꯑꯩꯗꯤ ꯈꯪꯗꯕꯅꯦ꯫ ꯍꯣꯏꯅꯦ, ꯑꯍꯟꯁꯤꯡ ꯂꯩꯔꯁꯨ ꯑꯗꯨꯝ ꯆꯨꯝꯅ ꯁꯨꯝ ꯉꯥꯡꯅꯧ ꯀꯥꯏꯗꯦꯅꯀꯣ꯫ ꯐꯔꯦꯅꯦ, ꯍꯌꯦꯡ ꯑꯃꯨꯛ ꯅꯥꯏꯔꯛꯇ ꯎꯅꯔ ꯀꯣꯔꯧꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯑꯗꯣ ꯅꯪꯒꯤꯗꯤ ꯈꯪꯉꯦ, ꯀꯀꯥꯗꯤ ꯅꯪꯅ ꯎꯕꯗ ꯀꯀꯥꯗꯤ ꯁꯛꯁꯨ ꯎꯔꯦ, ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗꯁꯨ ꯑꯩꯒꯤ ꯁꯛ ꯑꯩꯒꯤ ꯐꯣꯇꯣ ꯌꯥꯎꯔꯤ, ꯐꯦꯁꯕꯨꯛꯇꯁꯨ, ꯌꯨꯇꯨꯕꯇꯁꯨ, ꯋꯥꯆꯞꯇꯁꯨ ꯀꯣ꯫ ꯅꯪꯒꯤꯗꯤ ꯆꯦꯅꯦꯜꯁꯤꯒ ꯅꯪꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗꯁꯨ ꯐꯣꯇꯣ ꯌꯥꯎꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯀꯥꯗꯤ ꯃꯤꯁꯦ ꯐꯔꯝꯒꯗ꯭ꯔꯥ, ꯂꯨꯔꯝꯒꯗ꯭ꯔꯥ, ꯃꯕꯨꯛ ꯇꯤꯡꯉꯝꯒꯗ꯭ꯔꯥ, ꯃꯔꯩ ꯇꯧꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ? ꯍꯥꯏꯔꯛꯑꯣ, ꯑꯗꯨꯒ ꯊꯝꯃꯁꯤ, ꯃꯇꯝ ꯂꯣꯏꯗꯣꯔꯦ꯫ ꯅꯪ ꯂꯩꯕꯈꯩꯅꯦ ꯀꯀꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ, ꯅꯠꯇꯦ ꯁꯥꯏ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯀꯀꯥꯒꯤꯀꯣ, ꯃꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯪ ꯂꯥꯛꯄꯗꯨꯒ ꯀꯀꯥ ꯍꯔꯥꯎꯃꯟꯒꯤ ꯂꯩꯔꯤꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯃꯤꯅꯤꯠ 30 ꯃꯤꯅꯤꯠ 20ꯇ ꯉꯥꯏꯔꯦ, ꯅꯪ ꯈꯨꯝꯃꯣ ꯄ꯭ꯔꯞ ꯄ꯭ꯔꯞ꯫ ꯀꯀꯥꯗꯤ ꯅꯪꯅ ꯎꯕꯗ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯤ? ꯃꯤ ꯐꯔꯝꯒꯗꯕ ꯃꯥꯟꯕ꯭ꯔꯥ, ꯃꯔꯩ ꯇꯧꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ, ꯃꯕꯨꯛ ꯈꯣꯏꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ, ꯀꯔꯤ ꯃꯥꯜꯂꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ꯫ ꯑꯗꯨꯒ ꯅꯪꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯔꯛꯑꯣ꯫ ꯑꯗꯨꯒ ꯅꯪꯒꯤ ꯑꯉꯥꯡ ꯀꯌꯥ ꯂꯩ? ꯅꯪꯒꯤ ꯑꯉꯥꯡ ꯀꯌꯥ ꯂꯩ ꯑꯗꯨꯁꯨ ꯍꯥꯏꯔꯛꯑꯣ꯫ ꯅꯍꯥꯟꯉꯩꯗꯤ ꯍꯪꯗꯦ, ꯉꯁꯤꯗꯤ ꯍꯪꯉꯦ꯫ ꯁꯨꯛꯍꯧꯁꯦ ꯍꯪꯉꯨ ꯂꯥꯛꯎꯗꯦ꯫
ꯀꯀꯥꯁꯦ ꯐꯔꯝꯒꯅꯤ ꯃꯤꯅ ꯅꯨꯡꯉꯥꯏꯇꯕ ꯍꯦꯛ ꯎꯕꯗ ꯐꯥꯒꯤ ꯍꯦꯛ ꯇꯧꯁꯟꯕ ꯃꯤꯅꯤ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯕꯗ ꯈꯔꯗꯤ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯅꯤ ꯆꯤꯛꯅ ꯋꯥꯍꯩ ꯑꯃꯗ ꯈꯔ ꯀꯣꯆꯤ ꯀꯣꯠꯄ ꯃꯥꯜꯂꯤ ꯍꯣꯏ 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 ꯆꯨꯝꯃꯝꯅꯤ ꯀꯀꯥꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯤꯅꯤ ꯀꯀꯥ ꯋꯥꯎ ꯀꯀꯥ ꯆꯦꯛꯁꯤꯟꯗꯦꯗ ꯀꯀꯥꯗꯤ ꯐꯣꯡ ꯐꯔꯥꯡꯅꯤ ꯁꯨꯝ ꯅꯪꯒꯁꯨ ꯗ꯭ꯔꯣ ꯗ꯭ꯔꯣ ꯉꯥꯡꯅꯔꯤ ꯅꯪꯒꯁꯨ ꯗꯪ ꯗꯪ ꯀꯧꯅꯔꯤ ꯑꯗꯨꯅꯤꯗ ꯀꯀꯥꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯁꯨ ꯅꯠꯇꯦ ꯀꯣꯆꯤ ꯀꯔꯥꯡꯁꯨ ꯅꯠꯇꯦ ꯀꯣ ꯐꯔꯦꯅꯦ ꯅꯪ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯅꯪ ꯑꯉꯥꯡ ꯀꯌꯥ ꯂꯩꯔꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯒ ꯃꯥꯟꯅꯕ ꯌꯦꯡꯒꯦ ꯑꯩꯒꯤ ꯆꯍꯤꯗꯤ ꯆꯥꯝꯒ ꯃꯔꯤꯅꯤ ꯀꯀꯥꯗꯣ ꯍꯧꯔꯦꯗꯣ ꯋꯥꯆꯣꯏ ꯉꯥꯡꯕ ꯍꯧꯔꯦ ꯇꯜꯂꯦ ꯊꯝꯃꯒꯦ ꯅꯪ ꯋꯥꯆꯣꯏ ꯉꯥꯡꯕ ꯍꯧꯔꯃꯤꯅ ꯇꯜꯂꯦ ꯁꯨꯛ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒ ꯅꯪ ꯑꯗꯨꯃꯥꯏꯅ ꯋꯥꯆꯣꯏ ꯉꯥꯡꯉꯗꯤ ꯇꯜꯂꯦꯕꯣ ꯑꯗꯨꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯃꯤꯅꯤꯠ ꯀꯩꯅꯣꯇ ꯉꯥꯏꯈ꯭ꯔꯦ ꯃꯤꯅ ꯆꯨꯝꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯅꯪꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯥꯊꯣꯔꯗꯤ ꯋꯥꯗꯨ ꯚꯦꯂꯨ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯃꯤꯅ ꯏꯟꯊꯤꯅ ꯏꯈꯪ ꯈꯪ ꯆꯨꯝꯅ ꯁꯨꯝ ꯍꯪꯖꯔꯤꯕ ꯑꯩꯅ ꯀꯀꯥꯅ ꯅꯨꯡꯁꯤꯗꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯅꯪꯒꯤ ꯑꯉꯥꯡ ꯏꯆꯥ ꯀꯌꯥ ꯂꯩ ꯑꯗꯨ ꯍꯪꯉꯒ ꯅꯪꯅ ꯆꯍꯤ ꯆꯥꯝꯒ ꯅꯤꯄꯥꯜꯅꯤ ꯀꯀꯥ ꯍꯥꯏꯕꯗꯨꯗꯤ ꯋꯥꯔꯤꯗꯣ ꯅꯪꯅ ꯐꯥꯒꯤ ꯇꯥꯍꯜꯂꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯔꯩ ꯍꯥꯏꯕ ꯍꯧꯔꯕꯗꯣ ꯀꯀꯥ ꯇꯨꯝꯂꯕꯅꯤꯅ ꯒꯨꯗ ꯅꯥꯏꯠ ꯃꯣꯔꯅꯤꯡ ꯀꯀꯥ ꯑꯩ ꯇꯨꯝꯗ꯭ꯔꯤꯗꯅ ꯅꯪ ꯋꯥꯗꯣ ꯄꯥꯎꯈꯨꯝ ꯇꯥꯒꯦ ꯉꯥꯏ ꯑꯩꯅ ꯍꯪꯉꯤꯕ ꯋꯥꯍꯪꯗꯨꯒꯤ ꯅꯪ ꯄꯥꯎꯈꯨꯝ ꯄꯤꯔꯕ꯭ꯔꯣ ꯀꯀꯥꯅ ꯍꯧꯖꯤꯛ ꯍꯪꯈꯤꯕ ꯋꯥꯍꯪꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯕꯕ ꯅꯪꯅ ꯍꯧꯖꯤꯛ ꯇꯨꯝꯂꯕꯅꯤꯅ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯍꯥꯏꯗꯣ ꯆꯥꯅꯔꯤꯕ ꯌꯦꯡꯉꯨꯅꯦ ꯀꯀꯥꯗꯤ ꯉꯁꯥꯏꯅ 12 ꯀꯩꯅꯣꯗꯨꯒ 12ꯗꯨ ꯕꯥꯔꯣꯗ ꯂꯣꯏꯔꯗꯕꯅꯦꯕꯀꯣ ꯑꯗꯨꯒ ꯅꯪ ꯂꯥꯛꯄꯗꯨꯒ ꯄꯨꯡꯈꯥꯏ ꯑꯃ ꯆꯣꯟꯊꯔꯤꯅꯤ ꯀꯀꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯗꯗꯤ ꯑꯩ ꯆꯣꯟꯊꯒꯗ꯭ꯔꯅꯦ ꯑꯩꯒꯤ ꯃꯇꯝꯗꯤ ꯂꯣꯏꯔꯝꯃꯦꯕꯀꯣ ꯑꯩꯅ ꯑꯃ ꯍꯪꯉꯒ ꯅꯪꯅ ꯍꯧꯖꯤꯛ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕꯗꯨꯗꯤ ꯋꯥꯗꯣ ꯆꯥꯟꯅꯗ꯭ꯔꯦ ꯋꯥꯗꯣ ꯐꯥꯒꯤ ꯇꯥꯍꯜꯂꯦꯕꯅꯦ ꯑꯣꯀꯦ ꯅꯪꯅ ꯇꯥꯛꯅꯤꯡꯗ꯭ꯔꯕꯅꯤꯅ ꯍꯥꯏꯅꯤꯡꯗ꯭ꯔꯕꯅꯤꯅ ꯀꯔꯤꯝ ꯀꯥꯏꯗꯦ ꯀꯀꯥ ꯅꯉꯣꯟꯗ ꯀꯩꯁꯨ ꯖꯕꯔꯖꯁꯇꯤ ꯇꯧꯕ ꯅꯠꯇꯦ ꯁꯨꯝ ꯍꯧꯖꯤꯛꯇꯤ ꯏꯆꯤꯟ ꯅꯨꯄꯥꯇ ꯑꯩꯈꯣꯏꯅꯤꯇ ꯉꯥꯏꯔꯕꯅꯤꯅ ꯁꯨꯝ ꯉꯥꯡꯅꯕꯅꯤꯀꯣ ꯈꯪꯉꯦ ꯈꯪꯉꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯌꯥꯔꯦ ꯄꯣꯊꯥꯕꯤꯔꯣ ꯌꯥꯔꯦ ꯑꯉꯥꯡ ꯃꯉꯥ ꯁꯨꯔꯦ ꯀꯀꯥ ꯀꯥꯏꯅ ꯍꯥꯏꯖꯔꯛꯄꯗꯨꯗꯤ ꯍꯦꯟꯖꯤꯟꯃꯜꯂꯦꯀꯣ ꯅꯪꯒꯤꯗꯤ ꯐꯥꯒꯤ ꯃꯥꯜꯂꯦ ꯀꯀꯥꯅ ꯑꯋꯣꯏꯕ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯪꯉꯒ ꯅꯪꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯥꯁꯜꯂꯗꯤ ꯋꯥꯗꯨ ꯚꯦꯂꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯌꯥꯔꯦ ꯄꯣꯊꯥꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ ꯀꯀꯥꯗꯤ ꯑꯉꯥꯡ ꯑꯍꯨꯝꯅꯤ ꯅꯪꯅ ꯑꯉꯥꯡ ꯃꯉꯥ ꯁꯨꯔꯦ ꯀꯥꯏꯗꯤ ꯍꯦꯟꯖꯟꯃꯜꯂꯦꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯦꯁꯨ ꯍꯥꯏꯔꯛꯇꯦ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯦꯁꯨ ꯍꯪꯉꯁꯨ
ꯅꯪꯅ ꯎꯜꯇꯥ ꯈꯨꯝꯃꯦ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯂꯨꯝꯅ ꯁꯨꯅꯔꯒ ꯅꯪꯅ ꯂꯣꯏꯔꯝꯗꯥꯏꯗ ꯅꯪꯅ ꯋꯥꯔꯤ ꯊꯣꯛꯇ ꯍꯥꯜꯂꯦꯕ ꯑꯣꯀꯦ ꯅꯪ ꯇꯨꯝꯅꯤꯡꯉꯝꯃꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯥꯔꯟ ꯇꯨꯔꯟ ꯉꯥꯡꯉꯤꯃꯤ ꯑꯣꯀꯦ ꯔꯦꯕꯤꯇꯥ ꯅꯨꯡꯁꯤꯕꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯅꯨꯡꯁꯤꯕꯤ ꯒꯨꯗ ꯅꯥꯏꯠ ꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯅꯪꯅ ꯋꯥꯍꯪ ꯑꯩꯅ ꯍꯪꯉꯤꯁꯦ ꯄꯥꯎꯈꯨꯝꯗꯣ ꯀꯥꯔꯟ ꯇꯨꯔꯟ ꯈꯨꯝꯃꯕꯅꯤꯅ ꯑꯩꯁꯨ ꯄꯦꯟꯗ꯭ꯔꯦ ꯀꯣ ꯑꯗꯨ ꯊꯦꯡꯅ ꯀꯣ ꯑꯩꯈꯣꯏꯒꯤ 12:30 ꯇꯥꯕ ꯅꯪꯅ ꯀꯀꯥ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯀꯀꯥꯅ ꯍꯅꯤꯡꯉꯥꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯑꯣꯟꯂꯤ ꯑꯩ ꯃꯤꯅꯤꯠ ꯑꯃꯇ ꯉꯥꯏꯔꯦ ꯂꯣꯏꯔꯦꯀꯣ ꯄꯣꯊꯥꯔꯁꯤ ꯑꯗꯣ ꯑꯔꯣꯏꯕꯗ ꯏꯆꯟꯅ ꯑꯩꯅ ꯍꯪꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯁꯦꯔꯥꯟꯅꯅ ꯄꯤꯔꯕꯅꯤꯅ ꯀꯀꯥ ꯈꯤꯇꯪꯗꯤ ꯄꯦꯟꯗ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯍꯌꯦꯡ ꯑꯃꯨꯛ ꯁꯨꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯀꯥꯏꯅꯔꯝꯕ ꯌꯥꯊꯪꯅꯔꯁꯤ ꯑꯣꯀꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯉꯥꯡ 5 ꯁꯨꯔꯤꯗꯨꯗꯤ ꯅꯪꯗꯤ ꯍꯥꯏꯒꯦꯅ ꯍꯥꯏꯁꯟꯅ ꯃꯥꯜꯂꯦꯕꯀꯣ ꯊꯣꯛꯇꯧꯕ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯃꯤꯅꯤꯠ ꯀꯩꯅꯣꯝꯇ ꯉꯥꯏꯔꯦ ꯁꯦꯀꯦꯟ 40ꯇ ꯉꯥꯏꯔꯦ ꯍꯨꯝꯐꯨ ꯁꯦꯀꯦꯟ 50ꯇ ꯉꯥꯏꯔꯦ ꯑꯣꯀꯦ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯂꯣꯏꯔꯝꯗꯥꯏꯗ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯄꯤꯔꯝꯗ꯭ꯔꯕꯅꯤꯅ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯟꯂꯤ ꯃꯤꯅꯤꯠ 10ꯇ ꯉꯥꯏꯔꯦ ꯃꯤꯅꯤꯠ 10ꯇ ꯉꯥꯏꯔꯦ ꯂꯣꯏꯒꯗꯕ ꯑꯩ ꯃꯇꯝ ꯌꯧꯔꯦꯀꯣ ꯋꯥꯔꯧ ꯌꯥꯗꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯅꯪꯗꯣ ꯍꯥꯏꯁꯟꯅꯔꯤꯃꯤ ꯒꯨꯗ ꯅꯥꯏꯠ ꯍꯤꯔꯣ ꯄꯣꯔꯛꯇꯦ ꯍꯥꯏꯗꯣ ꯍꯥꯏꯁꯟꯅꯔꯤꯃꯤ ꯑꯣꯀꯦ ꯍꯌꯦꯡ ꯑꯃꯨꯛ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯇꯝ ꯑꯁꯪꯕ ꯃꯇꯝꯗꯀꯣ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯣ ꯏꯆꯟꯁꯨ ꯋꯥꯔꯝꯃꯅꯤ ꯅꯕꯨꯡꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯆꯟꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯒꯨꯗ ꯅꯥꯏꯠ